ꯄꯤꯔꯦ ꯇꯥꯕ꯭ꯔꯣ ꯍꯣꯁꯄꯣꯠ ꯂꯥꯡꯅꯤ ꯃꯆꯤꯟ ꯂꯥꯡ ꯇꯧ ꯂꯨꯞ ꯄꯩꯁꯥ ꯇꯥꯏꯗ ꯀꯌꯥ ꯇꯥꯏꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃ ꯌꯥꯡꯈꯩ ꯊꯥ ꯑꯩꯅ ꯀꯗꯥꯏꯗ श्री कृष्ण गोविंद हरे मुरारी तौनु सबके सामने के देता ओ मेरे प्रेम की बसा ओ गोविंद हरे मुरारी श्री कृष्ण गोविंद हरे ꯑꯩ ꯃꯗꯩ ꯐꯖꯩꯅꯦ ꯑꯣ ꯍꯜꯂꯣ ꯃꯌꯥꯝ ꯋꯥꯔꯜ ꯀꯞ ꯑꯩ ꯍꯦꯟꯗꯤ ꯃꯔꯝꯅꯤꯀꯣ ꯃꯌꯥꯝ ꯀꯌꯥ ꯌꯥꯏꯐꯕꯤ ꯏꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯊꯥꯖꯅꯈ꯭ꯔꯦꯕ ꯑꯥꯔꯖꯕ꯭ꯂꯣꯄꯤꯟ ꯕ꯭ꯔꯣ ꯀꯦꯝꯁꯤ ꯍꯥꯏ ꯑꯁꯤ ꯇꯨꯝꯃꯕꯣ ꯄꯤꯌꯥꯔ ꯗꯦꯕꯤ ꯏꯆꯦꯟꯅꯈ꯭ꯔꯦ ꯁꯨꯝ ꯄꯣꯊꯥꯔꯦꯗ ꯏꯆꯦ ꯀꯩꯗꯧꯅꯤ ꯊꯦꯡꯉꯦ ꯕ꯭ꯔꯣ ꯀꯦꯝꯁꯤ ꯀꯔꯤ ꯑꯩ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯑꯗꯨꯗꯒꯤ ꯌꯥꯏꯐꯕꯤꯅ ꯇꯨ ꯂꯥꯏꯛ ꯗꯟ ꯑꯗꯨꯒ ꯂꯥꯏꯛ ꯊ꯭ꯔꯤ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯅꯦꯠ ꯆꯞꯄ ꯌꯥꯗ꯭ꯔꯦ ꯆꯞꯄꯦ ꯌꯥꯗ꯭ꯔꯦ ꯅꯦꯠ ꯆꯞꯄꯦ ꯈꯔ ꯇꯝ ꯇꯝꯕ꯭ꯔꯣ ꯅꯣꯛꯈ꯭ꯔꯦ ꯅꯣ ꯐꯗꯅ ꯑꯩꯒꯤꯔꯣ ꯅꯦꯠꯁꯤꯕꯨ ꯑꯩꯒꯤꯅꯤ ꯂꯥꯏꯛ ꯂꯥꯏꯛ 10 ꯍꯥꯏꯔꯣ ꯑꯣ ꯑꯠꯆꯥ ꯑꯗꯨꯒꯒꯤ ꯁꯨꯁꯤꯀꯥꯟꯇꯣ ꯁꯤꯡꯍꯅ ꯍꯥꯏ ꯑꯜꯁꯤ ꯁꯨꯁꯤꯀꯥꯟꯇꯣ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯁꯨꯁꯤꯀꯥꯟꯇꯅ ꯀꯔꯤꯕ ꯍꯥꯏ ꯊꯥꯖꯥꯏ ꯃꯌꯥꯝ ꯑꯦꯜꯕꯤꯗ ꯂꯥꯛꯇ꯭ꯔꯁꯨ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯂꯥꯛꯄꯤꯌꯨꯒ ꯑꯦꯜꯕꯤ ꯂꯥꯛꯇ꯭ꯔꯁꯨ ꯀꯔꯤꯝ ꯀꯥꯏ ꯑꯩꯁꯦ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯉꯣ ꯇꯧ ꯊꯣꯏꯅ ꯒꯤ नेट याय अच्छा हेलो होली है बुरा ना मत मानो ट्रेन में मेरा नेट खराब है ओके आरजेगी नेट याय ओके ꯑꯗꯨꯒꯤ ꯏꯆꯦ ꯄꯤꯌꯥꯅ ꯀꯔꯤꯕ ꯏꯕꯣ ꯍꯣꯜ ꯆꯥꯛ ꯆꯥꯔꯕꯣꯏ ꯑꯗꯨꯒ कस्तूरी ना हेलो हेलो कस्तूरी वेलकम वेलकम लाइक कीजिएगा और मेरा नया चैनल है तो मेरा सब नहीं कह दो सब कीजिएगा ꯑꯗꯨꯗꯒꯤ 5 ꯂꯥꯏꯛ ꯗꯥꯎꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯊꯥꯖꯅ ꯀꯔꯦ ꯍꯦꯜꯂꯣ ꯁꯨꯁꯤꯜ ꯂꯥꯏ ꯑꯗꯨꯗꯒꯤ ꯁꯨꯁꯤꯀꯟꯗꯅ ꯊꯥꯖ ꯀꯦꯝꯁꯤ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯑꯗꯨꯅꯤ ꯚꯤꯗꯤꯑꯣꯗꯤ ꯂꯥꯛꯄꯤꯌꯨ ꯑꯦꯜꯕꯤꯗ ꯂꯥꯛꯇ꯭ꯔꯁꯨ ꯍꯣꯏꯅꯦ ꯇꯝꯇꯝꯕ꯭ꯔꯣ ꯑꯦꯜꯕꯤꯗ ꯂꯥꯛꯇ꯭ꯔꯁꯨ ꯚꯤꯗꯤꯑꯣꯗ ꯂꯥꯛꯄꯣ ꯍꯥꯏꯕ ꯑꯗꯨꯅꯦ ꯚꯤꯗꯤꯑꯣꯗꯗꯤ ꯂꯥꯛꯇꯦꯕ ꯈꯪꯗꯦ ꯃꯌꯥꯝꯁꯦ ꯀꯔꯤ ꯚꯤꯗꯤꯑꯣ ꯀꯔ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦꯅ ꯚꯤꯗꯤꯑꯣꯗ ꯂꯥꯛꯇꯕ ꯇꯧꯔꯦ ꯑꯗꯨ ꯑꯩꯗꯤ
ꯑꯩꯒꯤ ꯗꯥꯏꯔꯦꯛ ꯋꯥꯔꯤꯅꯤꯀꯣ ꯑꯦꯜꯕꯤꯗ ꯂꯥꯛꯇ꯭ꯔꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯌꯦꯡꯅꯁꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯑꯁꯨ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯣꯏꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯑꯁꯨ ꯑꯦꯜꯕꯤꯗꯗꯤ ꯀꯗꯥꯏ ꯂꯥꯛꯄ ꯃꯇꯝ ꯐꯪꯗ꯭ꯔꯁꯨ ꯀꯔꯦ ꯂꯥꯛꯄ ꯉꯝꯗ ꯀꯔꯦ ꯇꯥꯏꯃꯤꯡꯗꯣ ꯆꯥꯟꯅꯗꯅ ꯂꯥꯛꯄꯁꯨ ꯌꯥꯗꯦꯕ ꯑꯗꯨꯗꯣ ꯀꯔꯦ ꯋꯥꯔꯧꯕ ꯌꯥꯗꯦꯕ ꯑꯦꯜꯕꯤꯗꯣ ꯚꯤꯗꯤꯑꯣꯗꯗꯤ ꯀꯗꯥꯏ ꯉꯁꯤ ꯅꯠꯇꯦ ꯍꯌꯦꯡ ꯌꯦꯡꯕ ꯌꯥꯏꯑꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯗꯨꯇꯅꯤꯗ ꯑꯦꯜꯕꯤꯗ ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯊꯥꯗꯕꯅꯤꯅ ꯑꯦꯜꯕꯤꯗꯗꯤ ꯀꯔꯤ ꯑꯗꯨꯛ ꯌꯥꯝꯅ ꯐꯣꯀꯁ ꯇꯧꯕꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯃꯌꯥꯝꯗꯤ ꯀꯔꯦ ꯑꯦꯜꯕꯤꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯤ ꯀꯔꯤꯝ ꯀꯔꯦ ꯃꯁꯥ ꯃꯁꯥꯒꯤ ꯀꯔꯦ ꯑꯗꯨ ꯀꯩꯅꯣꯅꯤꯀꯣ ꯃꯌꯥꯝꯗ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯀꯔꯦ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅꯤꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯁꯨ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯅ ꯃꯇꯝ ꯐꯪꯉꯗꯤ ꯑꯦꯜꯕꯤꯗꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯗꯤ ꯀꯔꯤꯝ ꯅꯠꯇꯦ ꯂꯥꯛꯇꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯀꯔꯦ ꯊꯃꯣꯏꯗꯣ ꯄꯤꯛꯄ ꯊꯃꯣꯏꯗꯣ ꯇꯧꯕ ꯌꯥꯗꯦ ꯐꯠꯇꯦꯀꯣ ꯑꯗꯨꯗꯣ ꯑꯗꯨꯅ ꯆꯥꯎꯈꯠꯄ ꯅꯠꯇꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒꯅꯤꯅ ꯆꯥꯎꯈꯠꯇꯣꯏꯗꯣ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯗꯤ ꯀꯃꯥꯏꯅ ꯆꯥꯎꯈꯠꯇꯣꯏꯒꯦ ꯑꯗꯨꯒꯤ ꯆꯥꯔꯦ ꯍꯥꯏꯔꯝꯃꯤ ꯌꯥꯏ ꯑꯗꯨꯒ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯣ ꯀꯁꯇꯨꯔꯤꯁꯦ ꯃꯤꯇꯩ ꯑꯣꯏꯔ ꯃꯥꯅꯦ ꯑꯣꯀꯦ ꯀꯁꯇꯨꯔꯤ ꯋꯦꯜꯀꯝ ꯑꯩꯅ ꯀꯔꯤ ꯑꯇꯣꯞꯄꯅꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯩ ꯀꯔꯤ ꯀꯩꯅꯣ ꯆꯥꯏ ꯑꯩ ꯀꯔꯤ ꯉꯁꯤ ꯏꯔꯨꯝꯕ ꯊꯣꯡꯕ ꯍꯋꯥꯏ ꯊꯣꯡꯕ ꯁꯣꯔꯤ ꯑꯗꯨꯒ ꯇꯥꯟꯇꯕꯨꯔꯣꯅ ꯆꯥꯔꯦ ꯍꯥꯏꯔꯝꯃꯤꯅꯤ ꯑꯗꯨꯒ ꯀꯦꯞꯆꯔ ꯑꯦ ꯃꯣꯃꯦꯟꯗ ꯀꯔꯦ ꯍꯦꯜꯂꯣ ꯑꯣ ꯍꯦꯜꯂꯣ ꯀꯔꯦ ꯀꯦꯞꯆꯔ ꯅꯪꯒꯤ ꯀꯔꯦ ꯑꯩ ꯀꯔꯦ ꯔꯤꯇꯔꯟ ꯇꯧꯗ꯭ꯔꯤꯀꯣ ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯀꯦ ꯔꯤꯇꯔꯟ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩ ꯁꯨꯝ ꯀꯣꯟꯅ ꯇꯧꯔꯛꯀꯦ ꯍꯌꯦꯡ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯦꯜꯕꯤꯗꯣ ꯑꯦꯛ ꯕꯍꯥꯅꯥ ꯍꯦ ꯚꯥꯏ ꯑꯗꯨꯅꯤ ꯇꯝꯗꯝꯅ ꯑꯥꯔꯖꯦ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯅꯤꯛꯂꯣ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯅꯤꯛꯂꯣ ꯋꯥꯏ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯊꯝꯈꯔꯦ ꯀꯁꯇꯨꯔꯤ ꯁꯥꯞ ꯇꯧꯕꯤꯔꯛꯑꯣ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯒꯤ ꯁꯨꯁꯤꯜꯂꯀꯥꯟꯇꯅ ꯀꯔꯤꯕ ꯊꯥꯖ ꯑꯦꯜꯕꯤ ꯌꯥꯡꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯣꯏꯈ꯭ꯔ ꯃꯥꯅꯦꯀꯣ ꯑꯗꯨꯗꯒꯤ ꯇꯞ ꯇꯞꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯁꯤꯜ ꯀꯦꯝꯁꯤ ꯀꯁꯇꯨꯔꯤ ꯍꯥꯏ ꯁꯤꯡꯉꯥ ꯍꯥꯏ ꯂꯥꯛꯅꯗꯦ ꯍꯥꯏꯅ ꯋꯥꯈꯜ ꯄꯤꯛꯅꯔꯣꯏꯁꯤ ꯑꯗꯨꯅꯤ ꯇꯝꯇꯝꯕ꯭ꯔꯣ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯌꯦꯡꯁꯤ ꯑꯦꯜꯕꯤꯗꯤ ꯂꯥꯛꯇꯦ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯑꯗꯨꯗꯣ ꯀꯗꯥ ꯚꯤꯗꯤꯑꯣꯗꯗꯤ ꯂꯥꯛꯑꯗꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯁꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯒꯤ ꯑꯗꯨꯒ ꯊꯥꯗꯅꯈ꯭ꯔꯦ ꯄꯨꯡ ꯑꯃ ꯊꯥꯏ ꯁꯨꯁꯤꯜꯂ ꯑꯗꯨꯒ ꯇꯝꯇꯝꯅ ꯃꯇꯝꯁꯤ ꯅꯣꯡꯃꯗ ꯃꯇꯝꯁꯦ ꯅꯣꯡꯃꯗ ꯀꯩꯅꯣ ꯍꯥꯏꯁꯦ ꯏꯆꯦ ꯃꯦꯝꯇꯅ ꯀꯔꯦꯕ ꯈꯨꯕꯤ ꯇꯔꯨꯛ ꯑꯩꯗꯤ ꯊꯝꯃꯣꯏ ꯄꯤꯛꯑꯦꯗ ꯌꯨꯄꯥ ꯀꯔꯤꯒꯤꯅ ꯊꯝꯃꯣꯏ ꯄꯤꯛꯏꯅꯣ ꯑꯩꯁꯦ ꯈꯪꯗꯦꯗ ꯏꯆꯦ ꯅꯣꯏꯅ ꯑꯦꯜꯕꯤ ꯊꯥ ꯃꯇꯝꯗꯗꯤ ꯀꯔꯤ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯦꯜꯕꯤ ꯊꯥꯗꯦ ꯍꯥꯏꯅ ꯑꯦꯛꯇꯤꯚ ꯌꯥꯝ ꯑꯣꯏꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯔꯤꯅꯣ ꯃꯁꯥ ꯃꯁꯥꯒꯤ ꯀꯩꯅꯣ ꯑꯣꯏꯔꯤꯔꯥ ꯈꯪꯗꯦ ꯑꯩ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯅꯥꯝꯇ ꯋꯥꯔꯧꯗꯦꯗ ꯀꯦꯞꯇꯟꯅ ꯀꯁꯇꯨꯔꯤ ꯑꯗꯨꯒ ꯇꯝꯇꯝꯕꯅ ꯄꯨꯡ 24 ꯑꯋꯥꯔꯁꯇꯅꯤ ꯍꯥꯏꯕꯁꯦ ꯈꯪꯅꯁꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯇꯝꯗꯝꯅ ꯆꯦ ꯕꯦꯝ ꯑꯗꯨꯒ ꯀꯁꯇꯨꯔꯤ ꯍꯦꯜꯂꯣ ꯁꯤ ꯄꯤ ꯑꯥꯏ ꯑꯗꯨꯒ ꯁꯨꯜꯀꯥꯟꯇꯅ ꯏꯕꯣꯍꯣꯜ ꯍꯥꯃꯦꯡ ꯆꯥꯏ ꯑꯗꯨꯒ ꯇꯝꯗꯝꯅ ꯑꯥꯔꯖꯦ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯅꯤꯀꯥꯂꯣ ꯍꯥꯏ ꯑꯠꯆꯥ ꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯇꯝꯇꯝꯅ ꯑꯅꯧꯕ ꯃꯤ ꯌꯥꯎꯔꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏ ꯑꯗꯨꯒ ꯊꯥꯗꯕ꯭ꯔꯣꯏꯕꯣꯜ ꯀꯦ ꯑꯦꯝ ꯁꯤꯗ ꯍꯦ ꯕꯒꯋꯥꯟ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯃꯌꯥꯝ ꯍꯦꯞꯄꯤ ꯍꯣꯂꯤ ꯑꯗꯨꯒꯒꯤ ꯆꯠꯅꯒ ꯂꯩꯕ ꯕ꯭ꯔꯗꯔ ꯋꯥꯔꯧꯗꯦ ꯉꯁꯨ ꯁꯥꯞ ꯃꯉꯥ ꯄꯤꯔꯧꯁꯦ 50 ꯐꯥꯗꯣꯔꯦ ꯑꯩ ꯀꯩꯅꯣ ꯍꯥꯏꯁꯦ ꯕ꯭ꯔꯗꯔ ꯋꯥꯔꯧꯗꯦ ꯋꯥꯔꯧꯗꯦ ꯉꯁꯤ ꯁꯥꯞ 5 ꯄꯤꯔꯧꯁꯦ 50 ꯐꯥꯗꯣꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯇꯝꯇꯝꯕꯅ ꯑꯩ ꯑꯅꯧꯕꯅꯤ ꯆꯦꯕꯦꯝ ꯑꯗꯨꯒ ꯀꯁꯇꯨꯔꯤꯅ ꯁꯣꯝꯕꯨ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯣ ꯑꯩ ꯀꯗꯥꯏ ꯑꯁꯥꯝ ꯀꯁꯥꯔꯒꯤꯅꯤ ꯑꯗꯨꯗꯒꯤ ꯁ꯭ꯔꯤꯀꯥꯟꯇꯅ ꯀꯔꯤ ꯑꯩ ꯅꯪꯉꯣꯟꯗ ꯅꯣꯇꯤꯁ ꯂꯥꯛꯈꯤꯗꯕꯅꯤꯀꯣ ꯀꯔꯤ ꯑꯩ ꯌꯦꯡꯉꯤ ꯅꯪꯉꯣꯟꯗ ꯅꯣꯇꯤꯁ ꯂꯥꯛꯈꯤꯗꯕꯅꯤꯀꯣ ꯀꯦꯞꯇꯦꯟꯅ ꯀꯔꯤꯕ ꯀꯦꯁꯇꯨꯔꯤ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯀꯦꯞꯆꯔ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯇꯝꯇꯝꯅ ꯗꯨꯅꯤꯌꯥ ꯑꯦꯛ लड्डू है लड्डू नहीं है बम है बम फटेगा तो उड़ जाएगा ꯏꯆꯦ ꯃꯦꯝꯆꯥꯅ ꯀꯁꯇꯨꯔꯤ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯇꯝꯇꯝꯅ ꯗꯨꯅꯤꯌꯥ ꯒꯣꯜ ꯒꯣꯂꯤꯌꯥ ꯍꯦ ꯀꯦꯞꯇꯟꯅ ꯈꯨꯗꯩ ꯄꯤꯔꯧ ꯍꯥꯏ ꯑꯠꯆꯥ ꯃꯃꯤꯡꯁꯨ ꯐꯖꯩꯅꯦ ꯈꯨꯗꯩ ꯄꯤꯔꯧ ꯒꯥꯏꯅꯦ ꯈꯨꯗꯩ ꯄꯤꯈꯔꯦꯍꯦ ꯁꯦꯠꯆꯜꯂꯣ ꯈꯨꯗꯩꯁꯦ ꯍꯥꯃꯦꯡ ꯍꯥꯎꯕ꯭ꯔꯣ ꯍꯥꯏꯗꯣ ꯇꯝꯇꯝꯕꯅ ꯁꯤꯁꯨ ꯌꯥꯏ ꯌꯥꯖꯕ꯭ꯔꯣ ꯁꯤꯁꯨ ꯌꯥꯏ ꯌꯥꯖꯕ꯭ꯔꯣ ꯍꯥꯏ
ꯁꯤꯀꯟꯗ ꯅꯥꯖꯦ ꯅꯪ ꯁ꯭ꯀꯤꯟꯁꯦ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯃꯜꯂꯦ ꯈꯔ ꯑꯁꯨꯃꯥꯏꯅ ꯇꯧꯀꯣ ꯁꯨꯃꯥꯏꯅ ꯌꯥꯔꯕꯣ ꯃꯌꯥꯝ ꯍꯣꯏ ꯁꯥꯞ ꯇꯧꯒꯦ ꯊꯦꯡꯀ꯭ꯌꯨ ꯀꯁꯇꯨꯔꯤ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯀꯔꯦꯕ ꯀꯁꯇꯨꯔꯤꯁꯦ ꯀꯥꯏꯒꯤꯅꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯍꯥꯟꯕ ꯑꯣꯏꯔ ꯃꯥꯅꯦ ꯀꯁꯇꯨꯔꯤ ꯂꯥꯛꯄꯁꯦ ꯁꯥꯕꯣꯟ 5 ꯄꯤꯈ꯭ꯔꯣ ꯑꯥꯔꯖꯦ ꯄ꯭ꯔꯣ ꯋꯥꯏ ꯑꯗꯨꯒ ꯀꯁꯇꯔ ꯑꯣꯀꯦ ꯑꯗꯨꯒ ꯏꯄꯥ ꯑꯩ ꯑꯦꯜ ꯕꯤꯒꯤ ꯇꯥꯏꯃꯤꯡ ꯑꯃꯠꯇ ꯐꯪꯅꯗꯔꯦ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯑꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯪꯏ ꯉꯁꯤꯁꯨ ꯑꯦꯜꯕꯤ ꯊꯥꯅꯤꯅ ꯊꯥꯔꯒ ꯇꯨꯝꯈ꯭ꯔꯦ ꯍꯣꯏ ꯏꯆꯦꯕꯦꯝꯆꯥ ꯑꯦꯜꯕꯤꯗ ꯀꯔꯤ ꯍꯥꯏ ꯊꯥꯗꯦ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯇꯝꯗꯁꯨ ꯈꯔ ꯇꯥꯏꯃꯤꯡ ꯄꯤꯌꯨ ꯃꯌꯥꯝꯗꯣ ꯀꯔꯤ ꯍꯥꯏ ꯏꯆꯦꯅ ꯀꯔꯤ ꯍꯥꯏ ꯃꯌꯥꯝꯗ ꯃꯇꯝ ꯄꯤꯔꯁꯨ ꯃꯌꯥꯝꯅ ꯏꯆꯦꯁꯨ ꯃꯇꯝ ꯄꯤꯗꯣꯏꯅꯤ ꯑꯗꯒꯤ ꯏꯆꯦꯅ ꯑꯦꯜꯕꯤ ꯊꯥꯗꯦ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯆꯪꯗꯕꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯀꯔꯤ ꯍꯥꯏ ꯌꯥꯗꯦꯀꯣ ꯑꯦꯜꯕꯤ ꯇꯧꯔꯝꯕꯅꯤꯅ ꯅꯣꯏꯅ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯇꯝꯗ ꯂꯥꯛꯇꯦꯅ ꯃꯌꯥꯝꯁꯨ ꯋꯥꯔꯧꯕꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯋꯥꯔꯧꯗꯦꯗ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯇꯅ ꯂꯥꯛꯇꯦ ꯀꯔꯤꯝ ꯋꯥꯔꯧꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯍꯥꯏꯔꯤꯕꯅꯤꯗ ꯃꯌꯥꯝꯅ ꯑꯦꯜꯕꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗꯁꯨ ꯂꯥꯛꯇꯕ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯔꯤ ꯊꯤꯡꯀꯤꯡꯗꯣ ꯀꯔꯤ ꯇꯧꯅꯨ ꯍꯥꯏꯇꯥꯔꯅꯤꯅ ꯑꯗꯨ ꯊꯤꯡꯀꯤꯡꯗꯣ ꯄꯥꯝꯗꯦ ꯑꯗꯨ ꯊꯤꯡꯀꯤꯡꯗꯣ ꯇꯧꯕ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯑꯗꯨꯗꯣ ꯚꯤꯗꯤꯑꯣꯗ ꯐꯣꯀꯁ ꯇꯧꯗ꯭ꯔꯒ ꯑꯦꯜꯕꯤꯗ ꯐꯣꯀꯁ ꯇꯧꯔꯒ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯑꯗꯨꯗꯣ ꯀꯔ ꯀꯦꯞꯆꯅ ꯀꯔ ꯏꯕꯣ ꯇ꯭ꯔꯦꯟ ꯀꯔꯦ ꯇ꯭ꯔꯦꯟ ꯂꯦꯞ ꯍꯜꯂꯨꯔꯦ ꯇ꯭ꯔꯦꯟ ꯂꯦꯞꯍꯜꯂꯨꯔꯣ ꯍꯥꯏ ꯏꯆꯦ ꯃ ꯗꯨनिꯌꯥ ꯑꯦꯛ ꯈꯤꯂꯣꯅꯥ ꯍꯦ ꯑꯗꯨꯒ ꯀꯦꯞꯇꯟꯅ ꯏꯆꯦ ꯕꯦꯝꯆꯥ ꯁꯞ ꯂꯥꯏ ꯏꯆꯦ ꯁꯥꯞ ꯂꯩꯌꯦ ꯆꯦ ꯍꯜꯂꯕꯣ ꯍꯥꯏ ꯀꯁꯇꯨꯔꯤꯅ ꯍꯣꯏ ꯑꯩ ꯑꯁꯥꯝ ꯕꯨꯀꯥꯖꯥꯟꯒꯤꯅꯤ ꯑꯣ ꯕꯨꯀꯥꯖꯥꯟ ꯍꯜꯂꯣ ꯍꯜꯂꯣ ꯕꯨꯀꯥꯖꯥꯟꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯨꯀꯥꯖꯥꯟꯒꯤ ꯑꯅꯧꯕ ꯀꯔꯤ ꯍꯥꯏ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁ ꯑꯣꯏꯔ ꯃꯥꯅ ꯈꯪꯗꯦꯀꯣ ꯑꯩ ꯈꯪꯅꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯍꯥꯟꯕ ꯂꯥꯛꯄ꯭ꯔꯅꯗꯤ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯀꯔꯤ ꯑꯍꯥꯟꯕ ꯑꯣꯏꯔ ꯃꯥꯅꯦ ꯑꯩꯒꯤꯗꯃꯛ ꯑꯩꯒꯤ ꯑꯦꯜꯃꯤꯗ ꯑꯍꯥꯟꯕꯅꯤꯀꯣ ꯇꯣ ꯕꯨꯀꯥꯖꯥꯟꯒꯤ ꯉꯁꯤꯗ ꯇꯥꯔꯤ ꯕꯨꯀꯥꯖꯥꯟꯗꯒꯤꯅꯤ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯩꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯃꯇꯝ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯦꯜꯕꯤꯗ ꯑꯣꯏꯅꯁꯨ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯦꯜꯕꯤꯗ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯁꯔꯨꯛꯇ ꯚꯤꯗꯤꯑꯣꯗ ꯂꯥꯛꯑꯒ ꯃꯇꯝ ꯃꯥꯡꯍꯜꯂꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯒ ꯖꯤ ꯀꯦꯅ ꯀꯔꯤ ꯍꯥꯏꯕ ꯖꯤ ꯀꯦ ꯒꯣꯄꯥꯜ ꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ 7 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯁꯨꯖꯤꯀꯥꯟꯇꯅ ꯈꯪꯗꯦꯍꯦ ꯃꯌꯥꯝꯅ ꯊꯣꯡꯉꯤ ꯍꯥꯏꯅ ꯑꯗꯨꯝ ꯆꯥꯕꯅꯤꯗ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯆꯥꯅꯤꯡꯉꯤꯅꯦ ꯑꯩ ꯀꯔꯤ ꯆꯪꯅꯤꯡꯉꯤꯅꯦ ꯐꯪꯅꯔꯨꯕ ꯑꯦꯜꯕꯤꯗꯨꯒ ꯑꯗꯨꯝ ꯆꯪꯉꯤꯅꯦ ꯏꯄꯥ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯁꯥꯄꯣꯔꯠꯅꯤ ꯍꯣꯏ ꯏꯆꯦ ꯃꯆꯥ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯁꯦ ꯑꯗꯨꯗꯤ ꯏꯆꯦ ꯇꯧꯕ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯔꯤꯝ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯁꯨ ꯀꯔꯤꯝ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯕꯁꯨ ꯀꯔꯤꯝ ꯅꯠꯇꯦꯗ ꯈꯪꯗꯦ ꯃꯌꯥꯝꯅ ꯀꯔꯤ ꯑꯩꯗꯤ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯩꯒꯤ ꯀꯔꯤꯝ ꯂꯥꯏꯛ ꯑꯅꯨ ꯂꯥꯛꯑꯦ ꯏꯃꯥ ꯏꯊꯣꯛ ꯊꯦꯡꯅ ꯑꯅꯨ ꯂꯥꯛꯑꯦꯅꯦ ꯑꯅꯨ ꯇꯨꯝꯗ꯭ꯔꯤꯕꯣ ꯂꯥꯛꯏ ꯆꯥꯎ ꯑꯗꯨꯒ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯕꯦꯝꯆꯥ ꯍꯥꯏ ꯑꯗꯨꯒ ꯀꯁꯇꯨꯔꯤꯅ ꯍꯣꯏ ꯑꯍꯥꯟꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯀꯔꯦ ꯀꯁꯇꯨꯔꯤ ꯋꯦꯜꯀꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯀꯔꯤ ꯃꯩꯇꯩꯂꯣꯟ ꯌꯥꯝ ꯍꯩꯇꯦꯀꯣ ꯃꯌꯥꯝ ꯀꯁꯇꯨꯔꯤ ꯀꯌꯥ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯀꯔꯤ ꯏꯆꯦ ꯃꯌꯥꯝꯁꯨ ꯑꯩ ꯃꯩꯇꯩꯂꯣꯟ ꯍꯩꯇꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅꯒ ꯂꯩꯇꯦ ꯂꯥꯛꯀꯦ ꯀꯦꯞꯆꯔ ꯂꯩꯇꯦ ꯂꯥꯛꯀꯦ ꯀꯦꯞꯆꯔ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯔꯤ ꯑꯔꯖꯕ꯭ꯔꯣ ꯀꯦꯝꯁꯤ ꯀꯔꯥꯏ ꯒꯣꯄꯥꯜ ꯕ꯭ꯔꯗꯔ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯟꯒꯤ ꯁꯥꯎꯟꯁꯦ ꯈꯔ ꯃꯌꯥꯝꯗꯣ ꯀꯔ ꯀꯜꯂꯝꯒꯅꯤꯀꯣ ꯃꯌꯥꯝ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯀꯔꯤ ꯁꯥꯎꯟ ꯈꯔ ꯀꯜꯂꯝꯒꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯗꯥꯟꯁꯦ ꯑꯣꯟ ꯂꯩꯌꯦ ꯕꯣꯔꯣꯅ ꯍꯥꯏꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯅꯥꯀꯣ ꯃꯗꯥꯝ ꯑꯩ ꯐꯦꯟ ꯌꯤꯡꯖꯜꯂꯨꯒꯦ ꯐꯦꯟꯁꯦ ꯌꯥꯝ ꯃꯈꯣꯟ ꯍꯧꯋꯦ ꯀꯩꯅꯣ ꯊꯤꯔꯤꯗꯣ ꯃꯥꯏ ꯂꯥꯛꯑꯣ ꯆꯠꯂꯨ ꯈꯔ ꯑꯗꯨꯗꯤ ꯑꯣꯟ ꯂꯩꯌꯦ ꯑꯗꯨꯒ ꯀꯦꯞꯆꯔ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯨ ꯍꯥꯏ ꯑꯗꯨꯒꯤ ꯊꯥꯖ ꯍꯥꯏꯔꯦ ꯑꯅꯨꯅ ꯑꯗꯨꯒꯤ ꯀꯔꯤ ꯍꯥꯏꯕ ꯒꯣꯄꯥꯜ ꯕ꯭ꯔꯣ ꯀꯦꯝꯁꯤ ꯑꯗꯨꯒꯤ ꯊꯥꯖꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯅꯨ ꯀꯔꯤ ꯀꯨꯏꯔꯦ ꯎꯗꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨ ꯀꯦꯞꯆꯔꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗꯒꯤꯗꯤ ꯂꯩꯔꯝꯃꯦ ꯆꯦ ꯕꯦꯝꯆꯥ ꯑꯣꯀꯦ
ꯑꯗꯨꯒ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯔꯤ ꯊꯥꯖ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯆꯥꯔꯦ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯌꯨꯄꯥ ꯑꯦꯜꯕꯤꯗꯒꯤ ꯚꯤꯗꯤꯑꯣꯅ ꯌꯥꯝ ꯚꯦꯂꯨ ꯂꯩꯕ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯍꯣꯏ ꯏꯆꯦ ꯕꯦꯝꯆꯥ ꯑꯦꯜꯕꯤꯗꯤ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯥꯛꯀꯅꯤꯀꯣ ꯑꯦꯜꯕꯤꯗ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯗꯗꯤ ꯀꯔꯤ ꯄꯥꯕ꯭ꯂꯤꯛ ꯃꯊꯧ ꯇꯥꯏꯌꯦꯕ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯍꯥꯏ ꯚꯥꯏꯔꯦꯜ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯄꯥꯕ꯭ꯂꯤꯛ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯌꯦꯡꯅꯔꯒ ꯚꯤꯗꯤꯑꯣꯗꯣ ꯀꯥꯏ ꯚꯥꯏꯔꯦꯜ ꯆꯠꯇꯣꯏꯒꯦ ꯑꯗꯨꯅꯗꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯃꯊꯧ ꯇꯥꯏꯌꯦꯕ ꯚꯤꯗꯤꯑꯣꯁꯦ ꯚꯦꯂꯨ ꯃꯥꯜꯂꯤꯑꯕ ꯉꯁꯤ ꯀꯔꯝꯕ ꯚꯤꯗꯤꯑꯣꯗ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯗꯣꯏꯅꯣ ꯑꯗꯨꯗꯤ ꯀꯅꯥꯃꯨꯛ ꯍꯥꯏ ꯉꯝꯃꯣꯏ ꯑꯗꯨꯇ ꯚꯤꯗꯤꯑꯣꯅ ꯀꯝꯄꯜꯁꯔꯤ ꯃꯊꯧ ꯇꯥꯏ ꯚꯤꯗꯤꯑꯣꯁꯦ ꯑꯦꯜꯕꯤꯗꯤ ꯑꯩꯈꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕ ꯑꯦꯜꯕꯤꯅꯤꯀꯣ ꯋꯥꯁ ꯇꯥꯏꯝꯗꯃꯛꯇ ꯃꯌꯥꯝꯅ ꯑꯦꯜ ꯕꯤ ꯇꯧꯏ ꯑꯗꯣ ꯋꯥꯁ ꯇꯥꯏꯝꯗꯃꯛꯇ ꯇꯧꯔꯤꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯚ꯭ꯌꯨ ꯀꯥꯗꯦ ꯍꯥꯏꯅ ꯀꯔꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯌꯥꯝꯁꯨ ꯀꯔꯤ ꯆꯦꯅꯦꯜ ꯃꯌꯥꯝꯁꯨ ꯀꯔꯤ ꯄꯨꯔꯥ ꯗꯥꯎꯟ ꯇꯥꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯗꯥꯎꯟ ꯇꯥꯔꯦ ꯆꯦꯅꯦꯜ ꯑꯆꯧꯕ ꯆꯦꯅꯦꯜꯁꯨ ꯂꯣꯏ ꯗꯥꯎꯟ ꯇꯥꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯇꯅ ꯑꯦꯜ ꯕꯤ ꯇꯧꯕꯁꯦ ꯀꯔꯤ ꯋꯥꯁ ꯇꯥꯏꯝ ꯐꯪꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯋꯥꯁ ꯇꯥꯏꯝꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯨ ꯀꯔꯤ ꯋꯥꯅꯔꯤꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩꯇꯅ ꯑꯦꯜ ꯕꯤ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯖꯦꯁꯟ ꯄꯤꯕꯗꯤ ꯀꯔꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯌꯥꯝꯅ ꯀꯔꯤ ꯐꯣꯀꯁ ꯇꯧꯕꯅ ꯐꯩ ꯑꯗꯨꯅꯤ ꯑꯩꯒꯤꯗꯤ ꯁꯖꯦꯁꯟꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯚꯥꯏꯔꯦꯜ ꯆꯠꯀꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯚꯥꯏꯔꯦꯜ ꯆꯠꯂꯒ ꯃꯤꯅ ꯌꯦꯡꯗꯨꯔꯒ ꯃꯤꯅ ꯅꯨꯡꯉꯥꯏꯔꯒꯅꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯣꯏꯗꯣ ꯃꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯒꯦ ꯏꯁꯥ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯅꯥ ꯂꯥꯛꯇꯣꯏꯒꯦꯕ ꯀꯅꯥꯃꯨꯛ ꯂꯥꯛꯑꯣ ꯑꯩ ꯏꯁꯥꯅ ꯈꯪꯉꯦꯕ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯩ ꯖꯣꯇꯣ ꯉꯥꯎꯔꯁꯨ ꯑꯦꯜꯕꯤꯗ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯈꯜꯂꯁꯨ ꯀꯔꯤꯝ ꯀꯥꯟꯅꯗꯦꯕ ꯚꯤꯗꯤꯑꯣꯗ ꯐꯖꯗ꯭ꯔꯗꯤ ꯀꯅꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯣꯏꯒꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗ ꯐꯖꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯍꯋꯥꯏ ꯆꯥꯔꯦ ꯕꯟꯗꯅꯥ ꯑꯗꯨꯒ ꯀꯦꯞꯁꯟꯅ ꯀꯔꯤꯕ ꯊꯥꯖ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯅꯤ ꯃꯣꯏꯗ ꯑꯗꯨꯒ ꯀꯕꯛ ꯀꯕꯛ ꯎꯏꯔꯨꯔꯦ ꯆꯦ ꯕꯦꯝꯆꯥ ꯚꯤꯗꯤꯑꯣ ꯌꯦꯡꯅ ꯑꯣ ꯏꯆꯦ ꯕꯦꯝꯆꯥ ꯚꯤꯗꯤꯑꯣ ꯑꯩ ꯌꯦꯡꯗ꯭ꯔꯤꯀꯣ ꯏꯆꯦ ꯕꯦꯝꯆꯥ ꯚꯤꯗꯤꯑꯣ ꯉꯁꯥꯏ ꯂꯥꯛꯑꯝꯕꯅꯤ ꯑꯩ ꯌꯦꯡꯗ꯭ꯔꯤ ꯀꯣꯟꯅ ꯌꯦꯡꯒꯦ ꯉꯁꯤꯗꯤ ꯍꯣꯂꯤ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯁꯨ ꯈꯔ ꯕꯤꯖꯤ ꯑꯣꯏꯔꯦ ꯃꯌꯥꯝꯒꯤ ꯈꯔ ꯑꯦꯜ ꯕꯤ ꯆꯪꯕ ꯊꯛꯄ ꯆꯥꯕ ꯈꯣꯠꯄꯗ ꯈꯔ ꯕꯤꯖꯤ ꯑꯣꯏꯔꯦ ꯁꯨꯝ ꯍꯌꯦꯡꯁꯨ ꯈꯔ ꯕꯤꯖꯤ ꯑꯣꯏꯔꯒꯅꯤ ꯃꯊꯪꯗ ꯅꯦꯛꯁꯇ ꯚꯤꯗꯤꯑꯣ ꯆꯪꯉꯛꯀꯅꯤ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯗꯤ ꯅꯣꯡ ꯅꯤꯅꯤꯗ ꯂꯦꯜ ꯑꯣꯏꯔꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯑꯗꯨꯉꯩꯒꯤ ꯖꯦ ꯀꯦ ꯕ꯭ꯔꯗꯔꯅ ꯕꯦꯗꯦ ꯇꯨꯝꯈ꯭ꯔꯕꯣ ꯕꯦꯗꯦ ꯇꯨꯝꯗ꯭ꯔꯤꯗ ꯒꯣꯄꯥꯜ ꯕ꯭ꯔꯗꯔ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤ ꯃꯃꯥꯒ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤ ꯑꯗꯨ ꯀꯁꯇꯨꯔꯤꯅ ꯍꯣꯏ ꯁꯞ ꯇꯧꯔꯦ ꯂꯥꯏꯚꯇꯗꯤ ꯂꯥꯛꯀꯦ ꯂꯥꯏꯚ ꯊꯥꯔꯗꯤ ꯂꯥꯛꯀꯦ ꯑꯣꯀꯦ ꯀꯁꯇꯨꯔꯤ ꯋꯦꯜꯀꯝ ꯀꯁꯇꯨꯔꯤꯅ ꯕꯨꯀꯥꯖꯥꯟꯒꯤꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯊꯥꯖꯅ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅꯣ ꯀꯦꯞꯆꯔ ꯑꯗꯨꯗꯒꯤ ꯑꯦꯅꯨꯅ ꯊꯥꯖ ꯑꯩꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤ ꯑꯅꯨ ꯍꯣꯂꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯆꯥꯁꯤꯡꯗꯣ ꯍꯣꯂꯤꯗꯣ ꯈꯔ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯂꯣ ꯚꯤꯗꯤꯑꯣꯒ ꯚꯤꯗꯤꯑꯣꯒ ꯁꯨꯠ ꯇꯧꯗ꯭ꯔꯣ ꯚꯤꯗꯤꯑꯣ ꯍꯥꯞꯄꯣ ꯏꯉꯥꯡ ꯃꯌꯥꯝꯒ ꯚꯤꯗꯤꯑꯣ ꯁꯥꯟꯅꯕꯗꯣ ꯅꯆꯥꯅꯤꯄꯥꯗꯣ ꯚꯤꯗꯤꯑꯣ ꯀꯃꯥꯏ ꯍꯣꯂꯤꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯡꯒꯠꯂꯣ ꯑꯩꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯅꯤꯅ ꯕ꯭ꯂꯣꯛ ꯇꯧꯗꯕꯅꯤꯅ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯅꯤꯡꯗꯦꯗ ꯑꯗꯨꯒ ꯀꯦꯞꯆꯟꯅ ꯇꯥꯏꯃꯥ ꯑꯅꯨꯒꯤꯒꯤ ꯃꯄꯥꯝꯗ ꯇꯩꯃ ꯑꯅꯨꯒꯤ ꯃꯄꯥꯝꯗ ꯑꯗꯨ ꯀꯦꯞꯇꯅ ꯆꯥꯔꯦ ꯑꯗꯨꯒ ꯏꯆꯦ ꯒꯪꯒꯅ ꯏꯄꯥ ꯏꯆꯦ ꯒꯪꯒꯥ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯃꯆꯦ ꯕꯦꯝꯆꯥ ꯑꯩ ꯀꯥꯎꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯁꯤꯁꯇꯔꯅ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯈꯨꯔꯨꯝꯖꯔꯤ ꯋꯦꯜꯀꯝ ꯑꯗꯨꯒ ꯁꯂꯥꯝ ꯑꯂꯩꯀꯨꯝ ꯑꯗꯨꯒ ꯏꯆꯦ ꯒꯪꯒꯥꯅ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯏꯆꯦ ꯒꯪꯒꯥ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯅꯨꯅ ꯑꯩ ꯍꯟꯗꯛ ꯈꯔ ꯕꯤꯖꯤ ꯑꯣꯏꯔꯦ ꯌꯥꯎꯁꯪꯒꯤ ꯕꯤꯖꯤ ꯑꯣꯏꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯁꯇꯔꯅ ꯏꯆꯦꯅ ꯃꯃꯥꯒꯤ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯕ ꯑꯠꯆꯥ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯦꯞꯆꯔ ꯁꯞ ꯇꯧꯔꯦ ꯑꯗꯨꯒ ꯏꯆꯦ ꯒꯪꯒꯥꯅ ꯒꯣꯄꯥꯜ ꯏꯅꯥꯎ ꯅꯨꯄꯥ ꯈꯨꯔꯨꯝꯖꯔꯤ ꯀꯁꯇꯨꯔꯤꯅ ꯍꯜꯂꯣ ꯒꯪꯒꯥꯔꯥꯅꯤ ꯀꯁꯇꯨꯔꯤꯁꯨ ꯏꯆꯦ ꯒꯪꯒꯥꯔꯥꯅꯤꯗ ꯈꯪꯉꯝꯃꯤꯅꯦ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯑꯗꯨꯒ ꯌꯨꯝꯅꯝ ꯕ꯭ꯔꯣꯅ ꯕ꯭ꯔꯣ ꯑꯥꯔ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯒꯪꯒꯥꯔꯥꯅꯤ ꯏꯆꯦꯅ ꯏꯟꯗꯤꯌꯥ ꯅꯨꯡꯁꯤꯌꯦ ꯏꯃꯣꯖꯤ ꯌꯨꯝꯅꯝ ꯕ꯭ꯔꯣꯅ ꯆꯦ ꯒꯪꯒꯥꯔꯥꯅꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯁꯤꯠ ꯅꯧꯔꯦꯝ ꯕ꯭ꯂꯣꯛ ꯏꯆꯦ ꯑꯁꯤꯠ ꯂꯥꯛꯑꯦ ꯇꯨꯌꯦꯜꯞ ꯂꯥꯏꯛ ꯗꯟ ꯑꯥꯔꯖꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯑꯁꯤꯠ ꯏꯆꯦ ꯑꯁꯤꯠ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯖꯤꯀꯦ ꯈꯨꯃꯟꯅ ꯌꯨꯝꯅꯝ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯀꯦꯞꯁꯟꯅ ꯑꯗꯨꯅꯤ ꯏꯆꯦ ꯕꯦꯝꯆꯥ ꯅꯪ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤꯗꯣ ꯑꯠꯆꯥ ꯑꯗ ꯏꯆꯦ ꯕꯦꯝꯆꯥꯅ ꯗꯕ꯭ꯂꯤꯎ ꯇꯤꯒꯤꯗꯃꯛ ꯑꯦꯜꯕꯤ ꯊꯥꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯂꯩꯇꯦꯅꯦ ꯗꯕ꯭ꯂꯤꯎ ꯇꯤ ꯈꯤꯇ ꯉꯥꯏꯔꯦ ꯌꯥꯅ ꯂꯩꯔꯦ ꯑꯠꯆꯥ ꯏꯆꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯔꯣ ꯏꯆꯦ ꯑꯦꯜꯕꯤ ꯊꯥꯕ ꯉꯝꯗꯕꯅꯤꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯣ ꯑꯗꯨꯒ ꯌꯨꯝꯅꯝ ꯕ꯭ꯔꯗꯔꯅ ꯕ꯭ꯔꯣ ꯒꯣꯄꯥꯜ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯆꯦ ꯁꯤꯠ ꯑꯗꯨꯒ ꯏꯆꯦ ꯒꯪꯒꯥꯅ ꯀꯁꯇꯨꯔꯤꯖꯤ ꯍꯥꯏ ꯑꯗꯨꯒ ꯕꯟꯗꯅꯥꯅ ꯍꯣꯂꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯇꯦꯗ ꯀꯥꯏꯗꯤ ꯍꯣꯂꯤꯅꯣ ꯑꯩꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯐꯝ ꯂꯩꯔꯦ ꯍꯣꯂꯤꯒ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯒꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯀꯔꯤ ꯍꯣꯂꯤ ꯁꯥꯟꯅꯗꯣꯏꯒꯦ ꯑꯗꯨꯒ ꯌꯨꯝꯅꯝ ꯕ꯭ꯔꯗꯔꯅ ꯆꯦ ꯑꯁꯤꯠ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯏꯆꯦ ꯒꯣꯄꯥꯜꯅ ꯀꯦꯞꯆꯔ ꯕ꯭ꯔꯣ ꯀꯦ ꯑꯦꯝ ꯁꯤ ꯑꯗꯨꯒ ꯏꯆꯦ ꯑꯁꯤꯠꯅ ꯑꯥꯔꯖꯦ ꯁꯞꯄꯣꯔꯠ ꯇꯧꯕ
ꯂꯥꯛꯄꯅꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯍꯣꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯒ ꯏꯆꯦ ꯒꯪꯒꯥꯅ ꯕꯟꯗꯅꯥ ꯍꯥꯏꯅ ꯑꯗꯨꯒ ꯏꯆꯦ ꯃꯝꯆꯥꯅ ꯒꯪꯒꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯗꯨꯒ ꯏꯆꯦꯞꯆꯥꯅ ꯍꯥꯃꯦꯡ ꯑꯣꯏꯔꯦ ꯒꯣꯄꯥꯜ ꯍꯥꯏꯔꯦ ꯀꯔꯤ ꯍꯥꯃꯦꯡ ꯑꯣꯏꯔꯤ ꯒꯣꯄꯥꯜ ꯍꯥꯏ ꯑꯗꯨꯒꯒꯤ ꯏꯆꯦ ꯒꯪꯒꯥꯅ ꯆꯦꯁꯤꯗꯨꯒꯒꯤ ꯀꯁꯨꯅ ꯍꯥꯏꯔꯅꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯑꯗꯨꯒ ꯒꯣꯄꯥꯜ ꯕ꯭ꯔꯗꯔꯅ ꯀꯔꯤ ꯀꯦꯞꯆꯔ ꯕ꯭ꯔꯣ ꯑꯍꯧꯕꯅꯤꯅꯦ ꯍꯥꯏ ꯑꯗꯨꯒ ꯌꯨꯝꯅꯝ ꯕ꯭ꯔꯣꯅ ꯀꯔꯤꯕ ꯍꯥꯏ ꯀꯁꯇꯨꯔꯤ ꯁꯤꯁꯇꯔ ꯈꯨꯔꯨꯝꯖꯔꯦ ꯑꯁꯤꯠ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛꯅ ꯔꯥꯅꯤ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯃꯝꯆꯥꯅ ꯑꯅꯨꯕ ꯃꯤ ꯂꯥꯛꯑꯣ ꯍꯥꯏ ꯃꯤ ꯂꯥꯛꯄ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯒꯪꯒꯥꯅ ꯕꯦꯝꯆꯥ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯕꯅꯤꯀꯣ ꯍꯥꯏ ꯏꯆꯦ ꯒꯪꯒꯥꯁꯦ ꯁꯨꯝ ꯅꯣꯛꯄꯒ ꯑꯗꯨꯒꯒꯤ ꯇꯧꯅ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯏꯆꯦ ꯃꯝꯆꯥꯅ ꯀꯔꯤꯕ ꯖꯦꯀꯦ ꯋꯦꯜꯀꯝ ꯑꯗꯨꯒꯒꯤ ꯏꯆꯦ ꯑꯁꯤꯅ ꯀꯔꯤꯕ ꯌꯨꯝꯅꯥꯝ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯃꯝꯆꯥꯅ ꯑꯣ ꯍꯥꯏꯔꯕꯣ ꯒꯪꯒꯥ ꯍꯩꯔꯕ ꯒꯪꯒꯥ ꯑꯗꯨꯅꯤ ꯚꯥꯏ ꯏꯆꯦ ꯒꯪꯒꯥꯗꯤ ꯍꯩꯔꯕꯅꯤꯗ ꯑꯦꯛꯁꯄꯤꯔꯦꯟꯁ ꯌꯥꯝ ꯑꯣꯏꯔꯦ ꯑꯗꯨꯒꯒꯤ ꯅꯧꯅ ꯀꯔꯤ ꯑꯦꯜ ꯕꯤ ꯂꯥꯛꯄꯗ ꯌꯥꯝ ꯑꯦꯛꯁꯄꯤꯔꯦꯟꯁ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒꯒꯤ ꯈꯪꯍꯧꯗꯅ ꯀꯔꯤ ꯍꯥꯏ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯍꯩꯔꯦꯕ ꯑꯦꯜ ꯕꯤꯁꯦ ꯏꯀꯥꯏꯕꯒ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯏꯆꯦ ꯒꯪꯒꯥ ꯍꯥꯟꯅꯗꯤ ꯅꯧ ꯅꯧꯅ ꯂꯥꯛꯄꯗ ꯏꯀꯥꯏꯔꯝꯃꯤ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯕꯒ ꯂꯩꯇ꯭ꯔꯦ ꯋꯥꯏ ꯇꯤꯅ ꯈꯔ ꯏꯀꯥꯏꯔꯅꯨ ꯍꯥꯏꯔꯦ ꯋꯥꯏ ꯇꯤꯁꯦ ꯏꯀꯥꯏꯒꯅꯨ ꯍꯥꯏꯔꯦ ꯑꯗ ꯀꯁꯇꯨꯔꯤ ꯍꯋꯥꯏ ꯑꯩ ꯅꯤꯡꯁꯤꯡꯂꯤꯑꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯁꯇꯨꯔꯤꯅ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯦꯜꯂꯣ ꯌꯥꯝꯅꯝ ꯈꯨꯔꯨꯝꯖꯔꯤ ꯁꯤꯁꯦ ꯀꯔꯤ ꯀꯁꯇꯨꯔꯤꯁꯦ ꯑꯈꯪꯕ ꯃꯤ ꯑꯣꯏꯔ ꯃꯥꯅꯦ ꯈꯪꯗꯦ ꯀꯅꯥꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯃꯌꯥꯝꯁꯦ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯌꯨꯝꯅꯝ ꯕ꯭ꯔꯣꯅ ꯆꯦ ꯕꯦꯝꯆꯥ ꯈꯨꯔꯨꯝꯖꯔꯤ ꯌꯥꯏ ꯑꯗꯨꯒꯤ ꯀꯦꯞꯆꯔꯅ ꯀꯔꯤꯕ ꯒꯣꯄꯥꯜ ꯕ꯭ꯔꯣ ꯍꯥꯎꯇꯦꯗ ꯕꯇꯜ ꯌꯥꯎꯗꯕꯅꯤꯅ ꯎꯃ ꯀꯩꯅꯣꯅ ꯀꯔꯤ ꯍꯣꯂꯤ ꯚꯤꯗꯤꯑꯣ ꯁꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯕꯛ ꯃꯩꯅꯤ ꯑꯩꯈꯣꯏ ꯏꯕꯣꯛ ꯕꯥꯁꯣꯔꯒꯤ ꯍꯥꯏꯔꯣ ꯑꯦ ꯍꯣꯂꯤ ꯀꯩꯅꯣ ꯅꯣꯡꯃ ꯍꯣꯂꯤ ꯁꯥꯟꯅꯕꯕꯨ ꯀꯩꯅꯣ ꯍꯣꯂꯤ ꯁꯦꯝꯕꯕꯨ ꯀꯩꯅꯣ ꯆꯍꯤꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯍꯣꯂꯤꯗꯣ ꯍꯣꯂꯤꯁꯨ ꯇꯧꯔꯣ ꯃꯇꯝꯁꯨ ꯄꯤꯔꯣ ꯀꯩꯅꯣ ꯏꯆꯦ ꯒꯪꯒꯥꯅ ꯀꯔꯤꯕ ꯌꯨꯝꯅꯥꯝ ꯌꯥꯎꯝ ꯅꯤꯄꯥ ꯑꯗꯨꯒ ꯏꯆꯦ ꯒꯟꯆꯟꯅ ꯀꯔꯤ ꯒꯣꯄꯥꯜ ꯑꯗꯨꯒ ꯏꯆꯦ ꯒꯣꯄꯥꯜꯅ ꯀꯔꯤꯕ ꯆꯦ ꯕꯦꯝꯆꯥ ꯎꯗꯕ ꯀꯨꯏꯔꯦ ꯑꯗꯨꯒ ꯌꯨꯝꯅꯝ ꯕ꯭ꯔꯣꯅ ꯀꯔꯤꯕ ꯆꯦ ꯁꯤꯁꯇꯔ ꯊꯥꯖ ꯈꯨꯔꯨꯝꯖꯔꯦ ꯏꯆꯦ ꯕꯦꯝꯆꯥꯅ ꯃꯣꯍꯟ ꯋꯦꯜꯀꯝ ꯒꯦꯝꯁꯤ ꯍꯩꯖꯤꯀꯦꯅ ꯆꯦ ꯑꯁꯤꯠ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏ ꯑꯗꯨꯒꯒꯤ ꯌꯨꯝꯅꯝ ꯕ꯭ꯔꯣꯅ ꯀꯔꯤꯕ ꯆꯦ ꯕꯦꯝꯆꯥ ꯌꯦꯔꯨꯝ ꯆꯥꯔꯦ ꯆꯦ ꯀꯦꯝꯁꯤ ꯑꯗꯨꯒ ꯒꯪꯒꯔꯥꯅꯤ ꯏꯕꯦꯝꯆꯥ ꯍꯣꯏ ꯑꯩꯒꯤꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯤ ꯌꯦꯡꯂꯕꯣ ꯏꯆꯦ ꯒꯪꯒꯔꯥꯅꯤ ꯑꯩꯁꯨ ꯌꯦꯡꯗ꯭ꯔꯤ ꯚꯤꯗꯤꯑꯣ ꯍꯣꯔꯦꯟ ꯆꯪꯒꯅꯤ ꯀꯣꯟꯅ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤꯕ ꯍꯣꯏꯅꯦ ꯒꯣꯄꯥꯜ ꯀꯨꯏꯔꯦ ꯎꯗꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒ ꯕꯟꯗꯅꯥꯅ ꯀꯔꯤꯕ ꯆꯦ ꯒꯪꯒꯥ ꯍꯥꯏꯅ ꯑꯗꯨꯒ ꯀꯧꯔꯦ ꯑꯗꯨꯒ ꯀꯁꯇꯨꯔꯤꯅ ꯑꯩꯗꯤ ꯄꯣꯛ ꯑꯣꯏꯅ ꯆꯥꯔꯦ ꯎꯃ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯍꯤꯟꯖꯥꯡꯅꯤ ꯅꯪ ꯆꯥꯔꯝꯃꯤꯁꯦ ꯀꯁꯇꯨꯔꯤ ꯑꯩꯁꯨ ꯄꯣꯛ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯁꯤꯅ ꯀꯔꯤꯕ ꯏꯆꯦꯅ ꯒꯣꯄꯥꯜ ꯏꯅꯧ ꯏꯔꯣꯟꯕ ꯑꯗꯨꯒꯒꯤ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯏꯌꯥꯔꯇꯦꯜꯗꯒꯤ ꯂꯥꯛꯂꯦ ꯌꯥꯔꯖꯕ꯭ꯔꯣ ꯑꯣꯀꯦ ꯇꯝꯇꯝ ꯕ꯭ꯔꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯇꯝꯇꯝ ꯕ꯭ꯔꯣ ꯅꯦꯠ ꯐꯪꯗꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯁꯨꯝ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯇꯨꯝꯃ ꯆꯠꯂꯣꯗ ꯇ꯭ꯔꯦꯟꯗꯅꯤꯅ ꯍꯣꯔꯦꯟ ꯁꯨꯝ ꯀꯣꯟꯅꯖꯧꯕ ꯌꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯒ ꯏꯆꯦ ꯃꯆꯥ ꯀꯔꯤꯕ ꯒꯪꯒꯥ ꯌꯦꯡꯂꯛꯀꯅꯤꯀꯣ ꯁꯣꯏꯗꯅ ꯍꯣꯏ ꯁꯣꯏꯗꯅ ꯌꯦꯡꯉꯛꯀꯅꯤ ꯑꯩꯈꯣꯏꯗꯤ ꯕꯟꯗꯅꯥꯅ ꯀꯔꯤꯕ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯑꯣ ꯕꯟꯗꯅ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯑꯩ ꯒꯣꯄꯥꯜ ꯕ꯭ꯔꯗꯅ ꯀꯔꯤ ꯏꯆꯦ ꯕꯦꯝꯆꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯨꯒ ꯑꯩ ꯆꯪꯉꯒꯅ ꯀꯁꯇꯨꯔꯤ ꯑꯗꯨꯒꯒꯤ ꯇꯈꯦꯜ ꯑꯥꯔ ꯖꯦ ꯋꯦꯜꯀꯝ ꯏꯆꯦ ꯇꯈꯦꯜ ꯀꯁꯇꯨꯔꯤꯅ ꯅꯣꯛ ꯀꯩꯅꯣ ꯏꯀꯥꯏꯔꯕ ꯑꯩꯁꯦ ꯏꯆꯦ ꯃꯆꯥꯅ ꯕꯟꯗꯅꯥ ꯁꯞ ꯇꯧꯕꯤꯌꯨ ꯍꯥꯏ ꯏꯆꯦ ꯒꯪꯒꯥꯅ ꯑꯥꯔꯖꯦ ꯃꯧ ꯅꯤꯄꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯏꯆꯦ ꯇꯈꯦꯜꯅ ꯀꯔꯤꯕ ꯂꯥꯏꯛ ꯗꯟ ꯃꯟꯗꯔꯦ ꯁꯥꯏ ꯌꯥꯎ ꯃꯟꯗꯤꯔꯁꯥ ꯌꯧꯔꯦ ꯆꯠꯄ꯭ꯔꯣ ꯑꯣ ꯃꯟꯗꯤ ꯁꯥꯏꯁꯦ ꯀꯥꯏꯗꯅꯣ ꯑꯗꯨꯒ ꯌꯨꯝꯅꯝꯅ ꯀꯔꯤꯕ ꯆꯦ ꯇꯈꯦꯜ ꯈꯨꯔꯨꯝꯖꯔꯤ ꯒꯪꯒꯅ ꯆꯦ ꯇꯈꯦꯜ ꯈꯨꯔꯨꯝꯖꯔꯤ ꯇꯈꯦꯜ ꯏꯆꯟꯅ ꯃꯣꯍꯟ ꯒꯣꯄꯥꯜ ꯑꯗꯨꯒ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯆꯦ ꯇꯈꯦꯜ ꯇ꯭ꯔꯦꯟꯗ ꯂꯩ ꯇ꯭ꯔꯦꯟꯗ ꯀꯥꯔꯦ ꯍꯥꯏ ꯑꯗꯨꯒꯤ ꯌꯨꯄꯥ ꯑꯩꯒꯤ ꯃꯃꯤꯁꯦ ꯑꯩ ꯀꯤꯔꯦ ꯑꯣꯟꯊꯣꯛꯂꯣ ꯀꯔꯤ ꯌꯨꯄꯥꯒꯤ ꯃꯃꯤꯁꯦ ꯑꯩ ꯀꯤꯔꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤ ꯌꯥꯔꯕꯣ ꯁꯤ ꯉꯥꯡꯍꯜꯂꯒꯦꯀꯣ ꯑꯣ ꯇꯝꯇꯝ ꯑꯗꯨꯒ ꯍꯥꯏ ꯑꯥꯏ ꯕꯤ ꯑꯦꯁ ꯌꯨꯝꯆꯥꯛ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯆꯦ ꯇꯈꯦꯜ ꯑꯦꯜ ꯕꯤ ꯊꯥꯔꯤ ꯌꯥꯔꯁꯦ ꯂꯣꯏꯔꯒ ꯏꯁꯩ ꯇꯥꯁꯤ ꯍꯥꯏ ꯑꯠꯆꯥ ꯀꯔꯤ ꯏꯁꯩꯅꯣ ꯇꯥꯗꯣꯏꯁꯦ ꯆꯦ ꯕꯦꯝ ꯑꯩꯅ ꯁꯤꯇꯅ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯗ꯭ꯔꯤ ꯏꯆꯦ ꯃꯥ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤꯗ ꯏꯆꯦ ꯇꯦꯁꯇꯤ ꯃꯥ ꯇꯨꯝꯕꯗ ꯄꯨꯡ ꯕꯥꯔꯣ ꯇꯥꯏ ꯑꯗꯨꯒ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯁꯤꯁꯇꯔ ꯍꯥꯏꯅ ꯂꯥꯂꯥ ꯂꯥꯂꯥ ꯇꯧꯅ ꯏꯆꯦ ꯃꯦꯝꯆꯥꯅ ꯃꯇꯥ ꯍꯥꯏꯔꯤꯕꯣꯂꯥ ꯃꯇꯥ ꯍꯔꯤꯕꯣꯂꯥꯌꯦ ꯖꯦ ꯍꯣꯔꯤ ꯅꯥꯇꯣꯡ ꯍꯣꯔꯤ ꯅꯝꯊꯤ ꯀꯣꯠꯆꯥꯎ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯑꯩ ꯍꯜꯂꯦꯍꯦ ꯉꯁꯤ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯦ ꯃꯦꯝꯆꯥꯅ ꯕꯤꯛ ꯍꯔꯤꯕꯣꯂ ꯑꯥꯔꯖꯦꯅ ꯅꯣꯛꯈ꯭ꯔꯦ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯅꯣꯛꯈ꯭ꯔꯦ ꯀꯩꯅꯣꯅ ꯀꯔꯤꯕ ꯍꯥꯏ ꯍꯔꯤꯕꯣꯂꯥ ꯁꯤ ꯍꯩ ꯍꯔꯤꯕꯣꯂꯥ ꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯤ ꯆꯦ ꯕꯦꯝꯆꯥ ꯀꯔꯤꯒꯤꯅꯣꯅꯦ
ꯌꯨꯝꯂꯣꯝꯅ ꯀꯔꯤ ꯆꯦ ꯈꯪꯈ꯭ꯔꯅꯤ ꯀꯦꯝꯁꯤ ꯑꯗꯨꯒ ꯅꯨ ꯍꯥꯏꯅ ꯀꯩꯅꯣ ꯀꯔꯤ ꯑꯗꯒꯤ ꯏꯆꯦ ꯇꯛꯀꯅ ꯕꯤగ్ ꯕꯣꯜ ꯍꯣꯔꯤ ꯃꯃꯤꯡꯁꯦ ꯐꯖ ꯐꯖꯕ ꯃꯃꯤꯡ ꯊꯥꯖꯜꯂꯛꯑꯦ ꯍꯣꯂꯤ ꯃꯇꯝꯁꯤꯒ ꯑꯗꯨꯒ ꯌꯨꯝꯅꯥꯝꯅ ꯀꯔꯤ ꯍꯥꯏꯕ ꯀꯁꯇꯨꯔꯤ ꯁꯤꯁꯇꯔꯁꯦ ꯀꯔꯤ ꯂꯝꯗꯩꯅꯣ ꯕꯨꯀꯥꯖꯥꯟꯒꯤꯅꯤ ꯍꯥꯏꯕꯅꯤ ꯀꯔꯤ ꯌꯨꯝꯅꯥꯝ ꯑꯗꯨꯒ ꯅꯨ ꯀꯩꯁꯝꯅ ꯀꯔꯤ ꯏꯃꯣꯏꯅꯨ ꯂꯪꯊꯣꯛꯄꯤꯔꯝꯃꯦ ꯑꯣ ꯀꯔꯤꯅꯣ ꯏꯃꯣꯏꯅꯨ ꯂꯪꯊꯣꯛꯄꯤꯔꯝꯃꯦ ꯑꯩ ꯑꯣꯏꯃ ꯂꯝꯇ ꯀꯔꯤ ꯍꯥꯏ ꯈꯨꯃꯟ ꯒꯣꯄꯥꯜꯅ ꯀꯔꯤ ꯍꯥꯏꯕ ꯌꯨꯝꯅꯥꯝ ꯕ꯭ꯔꯣ ꯉꯁꯤꯗꯤ ꯂꯥꯛꯄ ꯉꯝꯍꯧꯗꯔꯦ ꯌꯥꯏ ꯑꯣꯀꯦ ꯇꯝ ꯇꯝꯅ ꯇ꯭ꯔꯦꯟꯗ ꯇꯤꯀꯦꯠ ꯍꯥꯟꯅ ꯇꯧꯔꯁꯨ ꯑꯦꯁꯤꯗꯁꯨ ꯇꯣꯡꯕ ꯌꯥꯏ ꯍꯣꯏ ꯌꯥꯏ ꯌꯥꯏ ꯏꯆꯦ ꯃꯆꯥꯔꯦ ꯑꯗꯨꯅꯤꯅꯦ ꯑꯗꯨꯅꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦꯝꯅ ꯌꯥꯔꯦ ꯌꯨ ꯄꯥꯏ ꯑꯣ ꯑꯗ ꯀꯁꯇꯨꯔꯤꯅ ꯃꯣꯍꯣꯟ ꯑꯩ ꯑꯁꯥꯝꯗꯒꯤꯅꯤ ꯅꯪꯗꯤ ꯍꯥꯏ ꯃꯣꯍꯣꯟꯁꯨ ꯀꯔ ꯀꯩꯅꯣꯗꯒꯤꯅꯤ ꯃꯌꯥꯝ ꯃꯥꯅ ꯂꯒꯔꯦ ꯂꯪꯀꯥꯗꯒꯤ ꯍꯣꯖꯥꯏ ꯂꯪꯀꯥꯗꯒꯤ ꯇꯝꯇꯝꯅ ꯇꯤꯇꯤꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅꯤ ꯏꯃꯥ ꯑꯗꯨꯒ ꯏꯆꯦ ꯃꯆꯥꯅ ꯑꯥꯏ ꯕꯤ ꯑꯦꯁ ꯌꯧꯔꯕꯣ ꯍꯥꯏ ꯀꯥꯏꯗꯒꯤꯅꯣ ꯏꯆꯦ ꯃꯆꯥ ꯍꯌꯦꯡ ꯌꯧꯗꯣꯏꯅꯤꯃ ꯑꯗꯨꯒ ꯌꯨꯝꯅꯥꯝ ꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯁꯇꯔ ꯀꯁꯇꯨꯔꯤ ꯑꯩ ꯑꯁꯥꯝꯗꯩꯅꯤ ꯑꯗꯨ ꯑꯁꯥꯝ ꯀꯥꯏꯗꯥꯏꯗꯒꯤꯅꯣ ꯁꯤꯁꯇꯔꯅ ꯍꯥꯏꯕ ꯑꯗꯨꯒ ꯍꯣꯖꯥꯏ ꯇꯨ ꯁꯤꯜꯆꯔ ꯄꯩꯁꯥꯠꯇꯨꯕꯨ ꯂꯨꯄꯥ ꯄꯩꯁꯥꯗꯨꯕꯨ ꯂꯨꯄꯥ 800 ꯑꯣꯏꯈ꯭ꯔꯦ ꯆꯥ ꯊꯛꯅꯕ ꯀꯁꯇꯨꯔꯤꯅ ꯃꯣꯍꯟ ꯑꯩ ꯕꯨꯀꯥꯖꯥꯟꯒꯤꯅꯤ ꯅꯪꯗꯤ ꯍꯥꯏ ꯏꯆꯦ ꯕꯦꯝꯆꯥꯅ ꯂꯥꯜꯂꯦ ꯂꯥꯜꯂꯦ ꯇꯝꯇꯝꯅ ꯏꯆꯦꯕꯦꯝ ꯄꯨꯡ 10ꯗꯒꯤ ꯇꯣꯡꯕꯇꯪ ꯍꯧꯔꯤ ꯍꯥꯏ ꯑꯗꯨꯒꯤ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯕꯦꯝꯆꯥ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯗꯨꯒ ꯑꯩ ꯑꯣ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯅꯨꯕꯤ ꯇꯨꯝꯂꯕꯣ ꯍꯥꯏ ꯑꯗꯨꯒ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯨꯝꯅꯥꯝ ꯕ꯭ꯔꯣꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯄ꯭ꯔꯣꯝꯒꯣꯄꯥꯜ ꯍꯥꯏ ꯑꯗꯨꯗꯒꯤ ꯇꯝꯇꯝꯅ ꯌꯨꯝꯅꯥꯝ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕꯣ ꯍꯥꯏ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕ ꯑꯩ ꯀꯣꯃꯦꯟ ꯂꯣꯏꯈ꯭ꯔꯕ ꯍꯥꯏꯁꯦ ꯏꯆꯦ ꯕꯦꯝꯆꯥ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯅ ꯎꯏꯔꯨꯔꯦ ꯍꯥꯏ ꯇꯝꯇꯝꯕꯅ ꯊꯥꯗ ꯄꯤꯟꯅ ꯌꯥꯏꯈ꯭ꯔꯅꯨ ꯄꯤꯟ ꯄꯤꯔꯝꯃꯒ ꯃꯥꯡꯈ꯭ꯔꯦꯅꯦ ꯃꯥ ꯈꯪꯗꯦꯅꯦ ꯄꯤꯟ ꯇꯧꯔꯝꯃꯣ ꯍꯥꯏꯔꯒ ꯃꯥꯡꯈ꯭ꯔꯦ ꯕꯦꯔꯥꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯦꯜꯕꯤꯗꯔꯥ ꯃꯁꯛ ꯌꯦꯡꯍꯜꯂꯝꯃꯒ ꯃꯥꯡꯈ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯑꯒ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯒ ꯃꯥꯡꯗꯦ ꯕꯦꯔꯥꯅꯤꯌꯦ ꯀꯣꯃꯦꯟ ꯄꯥꯕ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯈꯪꯗꯦ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯈꯪꯗꯦꯗ ꯑꯃ ꯈꯪꯗꯦ ꯂꯧꯊꯣꯛꯂꯣ ꯍꯣꯏ ꯄꯤꯟꯗꯣ ꯏꯄꯥ ꯂꯧꯊꯣꯛꯂꯒꯦ ꯀꯥꯟꯅꯗꯦ ꯆꯠꯈ꯭ꯔꯕ ꯌꯦꯡꯉꯨꯌꯦ ꯀꯩꯅꯣ ꯏꯁꯇꯦꯟꯗ ꯃꯣꯅꯤꯇꯔꯗ ꯑꯩ ꯇ꯭ꯔꯦꯟ ꯇꯣꯡꯅꯤ ꯄꯤꯟ ꯏꯔꯣ ꯍꯥꯏ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯄꯤꯟꯖꯦ ꯏꯔꯒꯦꯗ ꯏꯃꯥ ꯏꯃꯥ ꯑꯩ ꯄꯤꯟꯒ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯉꯥꯏꯈꯣꯅꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯠ ꯇꯧꯈ꯭ꯔꯕ ꯑꯩꯅ ꯃꯥꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯄꯤꯟ ꯑꯟꯄꯤꯟ ꯃꯦꯁꯦꯖ ꯑꯠꯆꯥ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯂꯣꯏꯗ꯭ꯔꯥ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯒ ꯇꯝꯕ꯭ꯔꯣꯒꯤ ꯑꯣꯏꯅ ꯄꯤꯟ ꯇꯧꯔꯒꯦ ꯄꯤꯟ ꯃꯦꯁꯦꯖ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯒꯒꯤ ꯀꯁꯇꯨꯔꯤꯅ ꯀꯔꯤ ꯑꯣ ꯕꯨꯀꯖꯥꯟ ꯀꯔꯤ ꯂꯩꯀꯥꯏꯒꯤꯅꯣ ꯍꯥꯏ ꯑꯗꯨꯒꯤ ꯑꯅꯨꯅ ꯀꯔꯤꯕ ꯀꯥꯎꯊꯣꯛꯈ꯭ꯔꯣꯍꯦ ꯍꯥꯏꯔꯗꯤ ꯊꯥꯖꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯇꯝꯇꯕ꯭ꯔꯣꯅ ꯀꯔꯤꯕ ꯉꯄꯥꯏ ꯊꯣꯡꯕ ꯆꯥꯏꯅꯦ ꯌꯨꯝꯅꯥꯝ ꯑꯗꯨꯒ ꯏꯆꯦꯕꯦꯝꯅ ꯑꯅꯨꯕꯤ ꯈꯨꯅꯤꯡ ꯑꯃ ꯋꯥꯠꯂꯤ ꯌꯧꯒꯗꯕ ꯏꯆꯦ ꯕꯦꯝꯇꯅ ꯉꯁꯥꯏ ꯑꯦꯜꯕꯤ ꯊꯥꯔꯒ ꯑꯃꯨꯛ ꯀꯔꯤ ꯁꯥꯏꯂꯦꯟ ꯇꯧꯔꯒ ꯇꯨꯝꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯆꯪꯉꯒ ꯀꯔꯤ ꯃꯈꯣꯟꯁꯨ ꯊꯣꯛꯂꯛꯇꯦꯅ ꯂꯥꯏꯛ ꯇꯧꯔꯒ ꯈꯔ ꯏꯃꯣꯖꯤ ꯊꯥꯖꯤꯜꯂꯒ ꯊꯣꯛꯂꯛꯑꯕꯅꯤꯅ ꯎꯄꯥꯏ ꯅꯥꯏ ꯑꯗꯨ ꯇꯝꯕ꯭ꯔꯣ ꯅꯣꯛꯀꯅꯤ ꯑꯗꯨ ꯑꯥꯔꯖꯦꯒꯤ ꯄꯤꯟ ꯇꯠꯈ꯭ꯔꯦ ꯇꯧꯈ꯭ꯔꯦ ꯇꯝꯕ꯭ꯔꯣ ꯃꯥꯡꯉꯨꯔꯦꯅꯦ ꯀꯩꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯑꯦꯜꯕꯤ ꯇꯧꯗꯕꯅꯤꯅ ꯑꯦꯜꯕꯤꯒꯤ ꯑꯦꯛꯁꯄꯤꯔꯦꯟꯁ ꯂꯩꯇꯕꯅꯤꯅ ꯊꯥꯖ ꯌꯧꯈꯔꯦ ꯌꯧꯈꯔꯦ ꯉꯁꯥꯏꯅ ꯌꯧꯈ꯭ꯔ ꯃꯥꯜꯂꯦ ꯀꯁꯇꯨꯔꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ
ꯑꯗꯨꯒ ꯌꯨꯝꯅꯝꯕ꯭ꯔꯣꯅ ꯀꯔꯤꯕ ꯄꯥꯈꯜꯂꯤ ꯗꯩꯅꯤ ꯁꯤꯁꯇꯔ ꯄꯀꯥꯂꯤ ꯗꯩꯅꯤ ꯁꯤꯁꯇꯔ ꯀꯁꯇꯨꯔꯤꯗꯤ ꯀꯔꯝꯕ ꯃꯐꯝꯗꯩꯅꯣ ꯍꯥꯏ ꯑꯗꯨꯒ ꯇꯝꯕ꯭ꯔꯣꯅ ꯀꯔꯤꯕ ꯍꯥꯏꯠꯀ ꯇꯧꯔꯤꯅꯦ ꯖꯥꯠꯂꯣ ꯊꯥꯖꯗꯣꯏ ꯇꯧꯗꯦꯗ ꯑꯗꯨꯒ ꯇꯝꯕ꯭ꯔꯣꯅ ꯀꯔꯤ ꯑꯣꯏꯃ ꯌꯨꯝꯗ ꯄꯤꯟꯅ ꯌꯦꯟꯈ꯭ꯔꯦ ꯅꯪꯅ ꯄꯤꯟ ꯑꯣꯏꯅ ꯄꯤꯖꯕ꯭ꯔꯣ ꯏꯁꯩ ꯑꯃ ꯁꯛꯂꯣ ꯑꯩ ꯉꯝꯗꯦꯍꯦ ꯏꯁꯩꯒ ꯏꯁꯩꯒ ꯌꯥꯅꯤꯅꯔꯦ ꯌꯥꯝꯃꯤ ꯑꯆꯧꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯦ ꯎꯔꯒꯌꯥ ꯑꯅꯨ ꯎꯔꯒꯌꯥ ꯑꯗꯒꯤ ꯑꯅꯨꯅ ꯀꯔꯤꯕ ꯀꯁꯇꯨꯔꯤ ꯑꯗꯒꯤ ꯇꯝꯕ꯭ꯔꯣꯅ ꯀꯔꯤꯕ ꯃꯟꯗ꯭ꯔꯥꯁꯦ ꯖꯦꯛꯁꯟꯗ ꯇ꯭ꯔꯦꯟ ꯂꯦꯞꯄꯤ ꯑꯣ ꯃꯟꯗ꯭ꯔꯥ ꯁꯥ ꯖꯦꯛꯁꯟꯗ ꯇ꯭ꯔꯦꯟ ꯂꯦꯞꯄꯤ ꯍꯥꯏ ꯇꯨ ꯃꯌꯥꯝ ꯑꯁꯤ ꯀꯅꯥꯅꯣ ꯎꯕ꯭ꯔꯥ ꯏꯐ ꯐꯩꯌꯦ ꯎꯊꯣꯛꯀꯅꯨꯌꯦ ꯑꯁꯝꯅ ꯏꯐ ꯐꯥꯏꯁꯦ ꯀꯁꯇꯨꯔꯤ ꯑꯗꯨꯗꯒꯤ ꯀꯁꯇꯨꯔꯤ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗꯩꯅꯤꯅꯦ ꯑꯗꯣ ꯌꯨꯝ ꯑꯁꯥꯝꯗ ꯄꯥꯟꯕ ꯑꯣ ꯑꯁꯥꯝꯗ ꯄꯥꯟꯕ ꯀꯁꯇꯨꯔꯤꯅ ꯑꯆꯥ ꯆꯦ ꯕꯦꯝꯆꯥ ꯑꯦꯜꯕꯤ ꯊꯥꯕ꯭ꯔꯣ ꯑꯩ ꯌꯥꯍꯧꯗ꯭ꯔꯦ ꯊꯥꯗꯨꯅꯤꯅꯦ ꯉꯁꯥꯏ ꯅꯪ ꯀꯔꯤ ꯋꯥꯏꯇꯤꯒ ꯀꯔꯤ ꯐꯥꯛꯇꯣꯛꯇꯔꯥ ꯑꯩꯁꯦ ꯋꯥꯏ ꯇꯤ ꯄꯥꯏꯔꯒ ꯅꯪ ꯕꯦꯔꯥꯅꯤꯌꯦ ꯅꯣꯏꯁꯤꯕꯨ ꯑꯗꯨꯒ ꯏꯆꯦ ꯉꯁꯥꯏ ꯀꯣꯃꯦꯟꯁꯦ ꯄꯥꯒꯦ ꯌꯥꯝ ꯁꯥꯡꯈ꯭ꯔ ꯀꯣꯃꯦꯟꯅꯤꯀꯣ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯇꯨꯝꯃꯤꯅꯤ ꯎꯄꯥ ꯑꯩ ꯍꯟꯗꯛ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯒꯤ ꯑꯦꯜꯕꯤ ꯊꯥꯔꯝꯂꯒ ꯇꯨꯝꯈ꯭ꯔꯦ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯑꯩꯅ ꯀꯔꯤ ꯀꯣꯃꯦꯟ ꯇꯧꯔꯒ ꯑꯩꯅ ꯀꯔꯤ ꯁꯥꯏꯂꯦꯟ ꯑꯦꯜꯕꯤꯔꯅ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯀꯔꯤ ꯕꯣꯂꯤꯌꯨꯝ ꯂꯩꯔꯒ ꯌꯦꯡꯅꯤ ꯀꯩꯅꯣꯅꯦ ꯃꯈꯣꯟ ꯇꯥꯕꯁꯦ ꯀꯩꯅꯣ ꯂꯩꯔꯒ ꯌꯦꯡ ꯑꯩ ꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯑꯗꯨꯒ ꯗꯧꯔꯣ ꯀꯣꯃꯦꯟꯗꯣ 5 6ꯀ ꯊꯥꯖꯤꯜꯂꯒ ꯏꯃꯣꯖꯤ ꯊꯥꯖꯤꯜꯂꯒ ꯏꯆꯦ ꯉꯁꯥꯏ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯑꯕꯅꯤ ꯑꯗꯨꯒ ꯇꯝꯕ꯭ꯔꯣꯅ ꯀꯔꯤꯕ ꯏꯆꯟ ꯑꯁꯥꯂꯇꯥ ꯃꯨꯛꯕꯥꯡꯗ ꯂꯤꯇꯨꯁ ꯍꯥꯕꯗ ꯂꯣꯛ ꯈꯨꯔ ꯃꯥꯟꯅꯩꯅꯦ ꯂꯣꯛ ꯈꯨꯔꯦ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯑꯅꯨ ꯊꯣꯛꯂꯛꯏꯅꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯔꯕꯅꯤ ꯑꯗꯨ ꯌꯦꯡꯍꯜꯂꯤ ꯀꯩꯅꯣ ꯍꯥꯏ ꯇꯧꯔꯁꯦ ꯊꯣꯛꯂꯛꯀꯅꯨꯍꯦ ꯅꯨꯡꯁꯤꯠ ꯎꯊꯔꯀꯅꯨ ꯍꯥꯏ ꯌꯥꯝ ꯕꯦꯔꯥꯅꯤ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯅꯨꯄꯤ ꯁꯛ ꯐꯖꯗꯦ ꯑꯗꯨꯒꯤ ꯑꯅꯤꯔꯛ ꯊꯣꯛꯂꯛꯀꯅꯨ ꯊꯥꯏꯌꯦ ꯍꯥꯏ ꯑꯣ ꯑꯅꯤꯔꯛ ꯊꯥꯏꯌꯦ ꯌꯨꯝꯅ ꯑꯣ ꯕꯣꯀꯥꯖꯥꯟ ꯀꯗꯥꯏ ꯌꯨꯝ ꯄꯥꯜꯂꯤꯅꯣꯕ ꯑꯗꯨꯒ ꯑꯩ ꯎꯔꯦ ꯍꯥꯏ ꯏꯆꯦ ꯇꯒꯦꯜꯂ ꯃꯌꯥꯝ ꯍꯦꯡ ꯕꯤꯈꯥꯅꯤꯕ ꯀꯅꯥ ꯀꯅꯥ ꯆꯠꯀꯅꯤ ꯑꯩ ꯆꯠꯀꯅꯤ ꯑꯩ ꯆꯠꯂꯣꯏ ꯏꯆꯦ ꯑꯩ ꯃꯥ ꯆꯠꯀꯅꯤ ꯍꯥꯏ ꯇꯨ ꯌꯦꯡꯍꯜꯂꯣꯏꯒꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯐꯨꯔꯛꯑꯗꯤꯕꯣ ꯑꯩꯕꯨ ꯗꯁꯥ ꯇꯥꯅꯤꯗ ꯑꯁꯪꯕꯗ ꯕꯔꯕꯔ ꯑꯦꯜꯕꯤ ꯐꯨꯗꯣꯏꯅꯤ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯐꯨꯖꯜꯂꯗꯤ ꯑꯩ ꯁꯤꯅꯤ ꯀꯉꯝꯕ ꯔꯥꯃꯦꯁꯣꯔꯅ ꯑꯥꯔ ꯖꯦ ꯀꯦ ꯑꯦꯝ ꯁꯤ ꯈꯨꯔꯨꯝꯖꯔꯤ ꯀꯔꯤ ꯀꯥꯃꯦꯁꯣꯔ ꯀꯔꯤ ꯑꯩ ꯀꯔꯤ ꯆꯥꯏ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯑꯗꯒꯤ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯆꯥꯛ ꯇꯣꯛꯂ ꯃꯣꯕꯥꯏꯜ ꯄꯥꯏꯔꯤꯁꯤꯅꯤ ꯑꯣ ꯆꯥꯛ ꯇꯣꯛꯂꯒ ꯃꯣꯕꯥꯏꯜ ꯄꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯅ ꯅꯨꯡꯊꯤꯜꯗꯤ ꯁꯪꯗ꯭ꯔꯦ ꯍꯟꯗꯛ ꯑꯗꯨ ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯗꯅ ꯀꯗꯥꯏ ꯀꯩꯅꯣꯗꯔ ꯅꯣꯏ ꯀꯔꯤ ꯍꯥꯏꯅꯣ ꯏꯄꯥꯝꯗ ꯍꯥꯏꯔꯣ ꯏꯄꯥꯝ ꯅꯠꯇ꯭ꯔꯣ ꯏꯄꯥꯝꯗꯔ ꯀꯩꯅꯣ ꯑꯗꯨ ꯇꯝꯗꯝꯅꯔꯒ ꯆꯦ ꯇꯈꯦꯜ ꯑꯩ ꯃꯤꯖꯣꯔꯥꯝꯗ ꯕꯤꯈꯥ ꯅꯤꯕ ꯆꯠꯀꯅꯤ ꯑꯗꯨꯒ ꯑꯅꯨꯅ ꯀꯔꯤꯕ ꯀꯥꯃꯦꯟꯇꯣꯟ ꯍꯥꯏꯗꯨꯒꯤ ꯖꯦꯀꯦꯠꯅ ꯀꯔꯤ ꯆꯦ ꯑꯩꯒ ꯀꯅꯦꯛ ꯂꯩꯇꯕ꯭ꯔꯣ ꯀꯨꯏꯔꯦ ꯎꯗꯕ ꯇꯐꯜꯂꯨ ꯈꯔ ꯕꯩꯗꯦ ꯀꯩꯅꯣꯅꯦ ꯒꯣꯄꯥꯜꯒ ꯀꯥꯏꯅꯦꯛ ꯂꯩꯇ꯭ꯔꯥ ꯍꯥꯏꯁꯦ ꯏꯆꯦ ꯕꯦꯝꯆꯥꯁꯦ ꯒꯣꯄꯥꯜꯅꯤ ꯀꯨꯏꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯈꯪꯅꯔꯕꯅꯤ ꯒꯣꯄꯥꯜ ꯕ꯭ꯔꯥꯗꯔꯁꯦ ꯂꯩꯔꯝꯒꯅꯤꯗ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯌꯨꯄꯥ ꯑꯥꯏ ꯕꯤ ꯑꯦꯁ ꯑꯅꯨꯕꯤ ꯔꯣꯕꯤꯇꯥ ꯁꯄꯣꯔꯠꯀꯤ ꯖꯔꯨꯔꯠ ꯍꯦ ꯃꯨझे ꯑꯩꯃ ꯕꯦꯔꯥꯅꯤ ꯑꯇꯩꯗꯤ ꯀꯔꯥꯏ ꯃꯊꯧ ꯇꯥꯗ꯭ꯔꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯔꯤꯅ ꯀꯔꯥꯏ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯀꯩꯅꯣ ꯑꯣꯏꯒꯅꯤ ꯍꯥꯏꯕ꯭ꯔꯣ ꯏꯆꯦ ꯑꯩꯈꯣꯏ ꯃꯔꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯅꯪ ꯀꯅꯥꯏ ꯋꯥꯏ ꯇꯤꯁꯦ ꯀꯗꯥꯏ ꯃꯄꯨꯡ ꯐꯥꯒꯗ꯭ꯔꯥ ꯑꯩꯁꯦ ꯏꯃꯥ ꯀꯩꯅꯣ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯆꯥꯔꯖ ꯂꯣꯏꯗꯣꯔꯦ ꯉꯁꯥꯏ ꯆꯥꯔꯖ ꯇꯧꯗꯦ ꯇꯝꯗꯝꯅ ꯆꯦꯕꯦꯝ ꯍꯦꯄꯤ ꯃꯪ ꯅꯨꯃꯤꯠ ꯑꯗꯨꯒꯒꯤ ꯇꯝꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯅ ꯁꯤꯁꯇꯔ ꯈꯣꯝꯖꯔꯤ ꯑꯗꯨꯒꯅ ꯃꯣꯕꯥꯏꯜꯗꯣ ꯏꯆꯦꯁꯤꯡꯅ ꯎꯏꯔꯦ ꯑꯩꯅ ꯕꯤꯖꯤ ꯑꯣꯏꯕꯩꯗꯨꯒꯒꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯈꯥꯏꯅꯨ ꯀꯣꯏ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯈꯥꯏꯅꯨ ꯀꯣꯏ ꯀꯔꯤꯕ ꯑꯅꯨꯅ ꯀꯔꯤꯕ ꯌꯨꯝꯅꯥ ꯃꯥꯏꯗꯨꯒ ꯏꯆꯦꯝꯇꯅ ꯍꯣꯏꯅꯦ ꯒꯣꯄꯥꯜ ꯑꯥꯏꯗꯤ ꯁꯨꯔꯒꯅꯤ ꯑꯩꯗꯤ ꯁꯨꯔꯒꯤꯅꯤ ꯁꯥꯞ ꯂꯩꯔꯝꯗꯦ ꯁꯤꯁꯨ ꯍꯥꯏ ꯀꯁꯇꯨꯔꯤꯅ ꯌꯥꯝꯅ ꯍꯪꯉꯤꯀꯣ ꯑꯣꯏꯃ ꯀꯅꯥꯅꯣ ꯌꯥꯝ ꯍꯪꯉꯤꯁꯦ ꯍꯣꯏ ꯌꯥꯝ ꯍꯪꯒꯅꯨꯀꯣ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝ ꯍꯪꯒꯅꯨ ꯀꯩꯅꯣꯅ ꯀꯔꯤꯕ ꯑꯥꯔꯖꯦ ꯂꯨꯈꯝ ꯀꯥꯏꯖꯅꯤ ꯑꯁꯥꯗ
ꯍꯧꯖꯅꯨ ꯍꯥꯏ ꯍꯣꯏꯅꯦ ꯈꯤꯖꯩꯅꯦꯕ ꯅꯨꯄꯤꯁꯦꯕ ꯌꯥꯝ ꯐꯠꯇꯦꯅꯦ ꯁꯤ ꯁꯥꯎꯕ ꯌꯥꯝ ꯀꯜꯂꯤꯅꯦꯕ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯀꯔꯥꯏꯕ ꯌꯨꯄꯥ ꯑꯥꯔꯖꯦ 14 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯑꯗꯒꯤ ꯇꯝꯇꯝꯅ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯒ ꯌꯦꯁ ꯍꯥꯏꯅ ꯏꯔꯝꯃꯨ ꯃꯌꯥꯝ ꯇꯥꯡ 28ꯀꯤ ꯅꯥꯏꯠ ꯄꯨꯡ 9ꯗ LB ꯂꯩꯕꯅꯤ ꯍꯣꯏ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯑꯩ ꯇꯝꯇꯝ ꯕ꯭ꯔꯣ ꯁꯤ ꯑꯦꯗꯚꯔꯇꯥꯏꯁꯁꯦ ꯄꯤꯟ ꯇꯧꯒꯦꯀꯣ ꯁꯤ ꯑꯦꯗꯚꯔꯇꯥꯏꯁ ꯄꯤꯟ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯑꯣ ꯔꯤꯄ꯭ꯂꯦꯁ ꯄꯤꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯦ ꯃꯦꯝꯇꯅ ꯈꯪꯉꯤꯕ ꯃꯣꯅꯣ ꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯁꯣꯅꯣ ꯆꯨꯔꯕꯅꯤ ꯑꯗꯨꯅꯤ ꯃꯣꯅꯣ ꯑꯣꯏꯔꯒ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯚꯤꯗꯤꯑꯣꯗ ꯚ꯭ꯌꯨ ꯀꯥꯗ꯭ꯔꯗꯤ ꯇꯝꯇꯝꯅ ꯀꯔꯤꯕ ꯆꯦ ꯂꯥꯛꯂꯦ ꯑꯗꯨꯗꯒꯤ ꯌꯨꯝꯅꯅ ꯀꯔꯤꯕ ꯁꯤꯁꯇꯔ ꯀꯁꯇꯨꯔꯤ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯕꯨꯀꯥꯖꯥꯟ ꯑꯣꯏꯕꯗꯨꯗ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯑꯣ ꯍꯣꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯁꯨꯝ ꯍꯪꯅꯕꯅꯤꯗꯀꯣ ꯀꯔꯤ ꯀꯥꯏꯗꯦꯗ ꯃꯥꯁꯨ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯌꯨꯝꯅꯝꯁꯦ ꯄꯥꯈꯪ ꯅꯠꯇꯦ ꯏꯁꯇꯥꯔ ꯀꯥꯔꯕꯅꯤ ꯈꯪꯅꯤꯡꯅ ꯍꯪꯕꯅꯤ ꯃꯥꯏꯁꯦ ꯀꯃꯤꯁꯅ ꯀꯔꯤꯕ ꯇꯥꯏꯕ ꯍꯣꯜ ꯑꯗꯨꯗꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯀꯔꯤ ꯂꯥꯛꯀꯅꯤ ꯆꯦ ꯕꯤ ꯑꯦꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯏꯆꯦ ꯇꯕꯨꯔꯥꯅ ꯀꯔꯤ ꯏꯕꯨꯡ ꯍꯣꯜ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯏꯆꯦ ꯇꯥꯏ ꯑꯩꯇꯩꯁꯨ ꯑꯗꯨ ꯑꯇꯩꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯑꯗꯨꯒꯤꯅꯤ ꯇꯥꯏ ꯑꯇꯩꯁꯨ ꯑꯣꯏ ꯑꯗꯨ ꯑꯇꯩꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯑꯗꯨꯅꯤ ꯈꯪꯗꯦ ꯏꯆꯦ ꯃꯆꯥ ꯍꯥꯟꯅꯒꯤ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯀꯤ ꯑꯦꯜꯕꯤꯗꯤ ꯌꯥꯝꯃꯜꯂꯦꯕ ꯑꯦꯜꯕꯤ ꯅꯣꯡꯃꯗ ꯀꯌꯥꯔꯛ ꯍꯥꯏꯅꯤ ꯑꯃ ꯑꯦꯜꯕꯤ ꯊꯥꯔꯛ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯁꯨ ꯑꯦꯜꯕꯤ ꯊꯥꯔꯛꯀꯅꯤ ꯃꯔꯤ ꯃꯉꯥ ꯄꯨꯟꯅ ꯑꯦꯜꯕꯤ ꯊꯥꯔꯛꯄꯗꯤ ꯀꯅꯥꯒꯤ ꯑꯦꯜꯕꯤꯗ ꯆꯪꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯩꯈꯣꯏꯅ ꯆꯪꯗꯣꯏꯁꯦ ꯑꯗꯨꯒ ꯑꯃꯒꯤ ꯆꯪꯉꯒ ꯑꯃꯒꯤ ꯆꯪꯗꯕꯁꯨ ꯋꯥꯔꯧꯕ ꯌꯥꯝꯃꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯀꯅꯥꯒꯤ ꯆꯪꯉꯒ ꯀꯅꯥꯒꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯑꯗꯨꯒ ꯑꯃꯒꯤ ꯆꯪꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕꯁꯨ ꯌꯥꯝ ꯇꯧꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯈꯪꯗ꯭ꯔꯦ ꯑꯉꯝꯕꯗꯤ ꯑꯩꯅ ꯆꯪꯉꯦ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯇꯩꯗꯤ ꯆꯪꯕ ꯉꯝꯗꯁꯨ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗ ꯉꯝꯒꯅꯤ ꯑꯇꯩꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯃꯔꯤ ꯃꯉꯥ ꯑꯦꯜꯕꯤ ꯊꯥꯗꯤ ꯀꯅꯥꯒꯤ ꯑꯦꯜꯕꯤ ꯆꯪꯗꯣꯏꯅꯣꯕ ꯑꯗꯨꯒꯤ ꯃꯌꯥꯝꯁꯨ ꯃꯇꯝꯗꯣ ꯈꯪꯉ ꯑꯦꯜꯕꯤ ꯊꯥꯕꯅ ꯐꯩ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯑꯃꯒꯤ ꯃꯇꯝꯒ ꯌꯦꯡꯗ꯭ꯔꯦꯗ ꯊꯥꯅꯤꯡꯕ ꯃꯇꯝꯗ ꯑꯦꯜꯕꯤ ꯊꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯦꯜꯕꯤ ꯆꯪꯕꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯕꯨ ꯑꯦꯜꯕꯤ ꯊꯥꯗꯕ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯗꯁꯨ ꯑꯩ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯔꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨ ꯋꯥꯔꯧꯒꯅꯨ ꯑꯣꯟꯅꯗꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯧꯒꯅꯨ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯛꯇꯦ ꯑꯗꯨ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯁꯨꯝ ꯑꯉꯝꯕ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯁꯨ ꯐꯨꯜ ꯋꯥꯁ ꯇꯧꯔꯒ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯤ ꯑꯦꯜꯕꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗ ꯂꯥꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯅꯤ ꯑꯩꯗꯤ ꯑꯦꯜꯕꯤ ꯌꯥꯎꯗꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗꯗꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯀꯣ ꯑꯗꯨ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗ ꯂꯥꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯦꯜꯕꯤꯅ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯑꯦꯜꯕꯤ ꯊꯥꯔꯒ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯕ ꯆꯦꯅꯦꯜ ꯆꯥꯎꯔꯛꯀꯗ꯭ꯔꯕ ꯅꯣꯡꯃꯗꯤ ꯑꯦꯜꯕꯤ ꯂꯣꯏꯁꯟ ꯇꯥꯕꯅꯤ ꯋꯥꯁ ꯇꯥꯏꯝ ꯐꯪꯉꯕ ꯂꯣꯏꯔꯕ ꯋꯥꯁ ꯇꯥꯏꯝ ꯀꯣꯝꯄ꯭ꯂꯤꯠ ꯑꯣꯏꯔ ꯂꯣꯏꯔꯒ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯊꯥꯕ ꯃꯇꯝꯗ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯇ꯭ꯔꯗꯤ ꯅꯪ ꯀꯔꯤ ꯅꯨꯡꯉꯥꯏꯒꯅꯦꯕ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏ ꯑꯗꯨ ꯑꯦꯜꯕꯤ ꯊꯥꯔꯅꯤ ꯍꯥꯏꯅ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯕꯗꯨ ꯇꯧꯒꯅꯨ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯑꯦꯜꯕꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯗ ꯂꯥꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯗꯨ ꯑꯩꯗꯤ ꯀꯔꯤꯝ ꯀꯥꯏꯗꯦꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯁꯨ ꯚꯤꯗꯤꯑꯣꯗ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯁꯨꯝ ꯆꯪꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯗ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯔꯥꯃꯦꯁꯣꯔ ꯈꯤꯇ ꯄꯥꯎ ꯑꯗꯨꯒ ꯌꯨꯝꯂꯣꯟꯅ ꯕ꯭ꯔꯣ ꯔꯥꯃꯦꯁꯣꯔ ꯍꯣꯏ ꯆꯦ ꯕꯦꯝꯆꯥ ꯑꯥꯏꯗꯤ ꯑꯃꯗ ꯄꯤꯗ꯭ꯔꯦ ꯁꯤꯁꯇꯔ ꯑꯣꯏꯅ ꯄꯤꯔꯦ ꯏꯆꯦ ꯑꯗꯨꯒ ꯏꯆꯦꯃꯅ ꯇ꯭ꯔꯤꯄꯨꯔꯥ ꯆꯦ ꯋꯦꯜꯀꯝ ꯁꯞ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯤꯔꯣ ꯌꯨꯝꯗꯅꯤ ꯑꯩꯈꯣꯏ ꯏꯕꯣꯛꯀꯤ ꯐꯤꯔꯣꯜ ꯍꯌꯦꯡ ꯐ꯭ꯔꯥꯏꯗꯦꯗꯅꯤ ꯑꯗꯨꯅ ꯊꯕꯛ ꯀꯟꯕ ꯑꯣ ꯑꯗꯨꯒ ꯇꯝꯇꯝꯅ ꯕ꯭ꯔꯣ ꯑꯦꯀꯥꯎꯟ ꯀꯣꯁꯇꯁꯨ ꯀꯔꯤ ꯑꯦꯁꯤ ꯀꯣꯁꯇꯁꯨ ꯀꯥꯡ ꯑꯃ ꯑꯅꯤꯗꯤ ꯂꯩꯅꯦ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯄꯨꯡ 7 ꯑꯗꯨꯒ ꯏꯆꯦꯃꯅ ꯑꯣꯀꯦ ꯒꯣꯄꯥꯜ ꯁꯞ ꯇꯧꯈ꯭ꯔꯣ ꯑꯗꯨꯒ ꯇꯝꯇꯝꯅ ꯕ꯭ꯔꯦꯁꯇꯤꯡꯗꯤ ꯁꯪꯂꯤꯍꯤꯅꯦ ꯑꯗꯨꯗꯒꯤ ꯑꯗꯨꯅ ꯒꯣꯄꯥꯜ ꯀꯦ ꯑꯦꯝ ꯁꯤ ꯏꯟꯇꯔꯄ꯭ꯔꯥꯏꯖꯅ ꯊꯦꯡꯀ꯭ꯌꯨ ꯄꯦꯝꯆꯥꯒꯤ ꯈꯨꯃꯟꯅ ꯍꯣꯏ ꯆꯦ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯀꯥꯂꯤ ꯃꯇꯜ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯗꯨꯒ ꯀꯃꯤꯁꯅ ꯃꯣꯍꯟ ꯀꯦ ꯑꯦꯝ ꯁꯤ ꯆꯦ ꯑꯗꯨꯒ ꯒꯣꯄꯥꯜꯕꯗ ꯀꯦꯁꯝ ꯁꯤꯁꯇꯔ ꯌꯣꯟꯆꯥꯛ ꯏꯔꯣꯟꯕ ꯆꯥꯏ ꯑꯗꯨꯒ ꯀꯁꯇꯨꯔꯤꯅ ꯃꯤꯖꯣꯔꯥꯝꯗ ꯑꯩꯒꯤ ꯁꯥꯏ ꯂꯩꯌꯦ ꯑꯣꯇꯣ ꯊꯧꯏ ꯇꯝꯇꯝꯕ꯭ꯔꯣꯅ ꯒꯣꯄꯥꯜ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯑꯗꯨꯒ ꯏꯆꯦ ꯑꯩ
ꯃꯪ ꯐꯥꯔꯒꯦ ꯍꯌꯦꯡ ꯄꯨꯡ 5ꯗ ꯍꯧꯒꯠꯇꯣꯏꯅꯤ ꯑꯣꯀꯦ ꯏꯆꯦ ꯇꯈꯦꯜ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯇꯕ꯭ꯔꯥꯅ ꯃꯌꯥꯝ ꯍꯣꯄꯤ ꯍꯣꯂꯤ ꯑꯗꯨꯒ ꯒꯦꯅꯨꯅ ꯀꯔꯤꯕ ꯍꯤꯟꯖꯥꯡ ꯂꯩꯇꯅ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯑꯍꯥꯎꯕ ꯆꯥꯔꯒ ꯏꯟꯖꯥꯡ ꯂꯩꯇꯦ ꯑꯗꯨꯒ ꯇꯈꯦꯜ ꯏꯆꯦꯅ ꯃꯌꯥꯝ ꯍꯣꯄꯤ ꯍꯣꯂꯤ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯅꯥꯒꯤ ꯑꯦꯜꯕꯤ ꯅꯠꯇꯦ ꯀꯅꯥꯒꯤ ꯑꯦꯜꯕꯤ ꯊꯥꯔꯤꯁꯦ ꯑꯩꯕ ꯀꯔꯤ ꯏꯕ ꯑꯗꯨꯒ ꯇꯝ ꯇꯝꯕ꯭ꯔꯣ ꯋꯥꯠꯂꯤꯗ ꯑꯗꯨꯒ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯆꯦ ꯇꯈꯦꯜ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯀꯩꯅꯣꯅ ꯌꯣꯟꯆꯥꯛ ꯇꯔꯨ ꯑꯇꯩ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯀꯔꯤ ꯕꯥꯂꯤ ꯄꯔꯥꯍꯜ ꯃꯔꯤ ꯄꯥꯍꯜꯅꯤ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒꯒꯤ ꯀꯥꯡꯒꯦꯁꯣꯔꯅ ꯀꯔꯤ ꯒꯨꯗ ꯒꯣꯄꯥꯜ ꯀꯦꯝꯁꯤꯗꯨꯒ ꯏꯆꯦ ꯇꯨꯄ꯭ꯔꯥꯅ ꯇꯈꯦꯜ ꯀꯣꯏꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦꯅ ꯑꯗꯨꯒ ꯂꯥꯒꯤꯖꯥꯎ ꯑꯦꯜꯕꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒꯒꯤ ꯏꯆꯦꯝꯆꯥꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯌꯥꯝꯅ ꯌꯦꯡꯅꯗ꯭ꯔꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯒ ꯌꯨꯝꯂꯣꯟꯅ ꯀꯔꯤꯕ ꯁꯤꯁꯇꯔꯅꯨꯗꯤ ꯀꯦꯝꯁꯤꯗ ꯇꯝ ꯇꯝꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯦꯜꯕꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯍꯣꯏ ꯋꯥꯔꯧꯕꯗꯤ ꯀꯅꯥꯃꯗ ꯋꯥꯔꯧꯒꯅꯨꯀꯣ ꯑꯦꯜꯕꯤ ꯀꯗꯥꯏ ꯑꯃꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕꯗꯤ ꯀꯅꯥꯝ ꯇꯧꯔꯛꯀꯅꯨ ꯑꯩꯁꯨ ꯀꯅꯥꯃꯗ ꯋꯥꯔꯧꯗꯦ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯇꯦꯅ ꯀꯅꯤ ꯑꯩ ꯀꯔꯤꯗꯃꯛꯇ ꯋꯥꯔꯧꯗꯣꯏꯒꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤꯁꯦ ꯁꯨꯝ 24 ꯑꯋꯥꯔꯁ ꯂꯩꯕ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦꯅ ꯑꯩ ꯋꯥꯔꯧꯕ꯭ꯔꯣ ꯑꯩ ꯀꯅꯥꯃꯗ ꯋꯥꯔꯧꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯂꯥꯛꯄꯤꯌꯨ ꯑꯩꯁꯨ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯑꯦꯜꯕꯤꯗꯁꯨ ꯆꯪꯉꯤ ꯑꯩꯗꯤ ꯚꯤꯗꯤꯑꯣꯒ ꯂꯣꯏꯅꯅ ꯄ꯭ꯂꯁ ꯑꯦꯜꯕꯤꯗꯁꯨ ꯆꯪꯉꯤ ꯑꯩꯒꯤ ꯀꯔꯤ ꯄ꯭ꯔꯣꯐꯤꯠ ꯂꯩꯒꯦꯕ ꯑꯗꯨꯗꯣ ꯑꯗꯨꯕꯨ ꯑꯩ ꯈꯟꯗꯦꯕ ꯑꯦꯜꯕꯤ ꯂꯥꯛꯇꯦꯅ ꯚꯤꯗꯤꯑꯣꯗꯨꯗꯤ ꯂꯥꯛꯎ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯀꯔꯤꯕ ꯑꯩ ꯉꯥ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯈꯨꯃꯟ ꯑꯗꯨꯒ ꯀꯕꯜꯅ ꯔꯥꯃꯦꯁꯣꯔ ꯕ꯭ꯔꯣ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯆꯥꯔꯦ ꯑꯗꯨꯒ ꯇꯣꯝꯇꯕ꯭ꯔꯣꯅ ꯑꯗꯨꯅꯤ ꯌꯥꯔꯖꯕ꯭ꯔꯣ ꯑꯦꯜꯕꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯗꯤ ꯕꯦꯔꯥꯅꯤꯍꯦ ꯑꯗꯨꯅꯦ ꯑꯦꯜꯕꯤ ꯂꯥꯛꯇꯦꯅ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯀꯗꯥꯏ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯆꯥꯎꯈꯠꯇꯣꯏꯅꯣ ꯈꯪꯗꯦꯗ ꯑꯗꯨꯒ ꯅꯨꯅ ꯀꯔꯤꯕ ꯀꯅꯥꯅ ꯋꯥꯔꯧꯔꯤꯅꯣ ꯑꯥꯔꯖꯦꯗ ꯑꯩꯉꯣꯟꯗ ꯀꯅꯥꯝ ꯋꯥꯔꯧꯗꯦ ꯀꯩꯅꯣ ꯑꯩꯒꯤ ꯋꯥꯔꯧꯗꯦ ꯍꯣꯠꯅꯕꯁꯦ ꯂꯣꯏꯅ ꯑꯅꯨ ꯅꯪ ꯋꯥꯔꯧꯕ꯭ꯔꯣꯕ ꯑꯝꯗ ꯅꯪꯒꯤ ꯑꯦꯜꯕꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯕ ꯂꯩꯕ꯭ꯔꯣ ꯑꯩ ꯀꯅꯥꯃꯗ ꯋꯥꯔꯧꯗꯦ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯩ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯂꯥꯛꯄꯤꯌꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯏꯆꯦ ꯃꯇꯅ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯐꯖꯕ ꯐꯖꯗꯕ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯅꯩꯔꯤꯗꯣ ꯂꯩꯅꯥꯡꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯑꯦꯜꯕꯤꯗ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯁꯨ ꯕ꯭ꯔꯣ ꯑꯦꯜꯕꯤꯗ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯁꯨ ꯕ꯭ꯔꯣ ꯑꯥꯔꯖꯦ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯇꯕ ꯁꯞꯄꯣꯔꯠ ꯇꯧꯕ ꯕ꯭ꯔꯣꯁꯨ ꯈꯪꯉꯤꯗꯨꯅꯤ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦꯅ ꯌꯨꯝꯅꯝꯒꯤ ꯑꯦꯜꯕꯤ ꯉꯁꯤ ꯂꯥꯛꯇꯦꯅ ꯅꯪ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯑꯣꯏꯗ꯭ꯔꯕ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯑꯣꯏꯗ꯭ꯔꯕ ꯅꯪ ꯑꯗꯨꯗꯤ ꯀꯔꯥꯏ ꯃꯥꯏꯅꯁ ꯄꯣꯏꯟ ꯍꯥꯏꯇꯥꯔꯦꯗ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯑꯗꯣꯏ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗꯨꯅꯤ ꯁꯞꯄꯣꯔꯠ ꯑꯦꯜꯕꯤꯗꯗꯤ ꯈꯔꯦ ꯅꯪ ꯉꯁꯤ ꯂꯥꯛꯇꯦꯅꯦ ꯍꯌꯦꯡ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯀꯅꯤꯕ ꯅꯣꯡꯃꯗꯤ ꯑꯦꯜꯕꯤ ꯂꯥꯛꯀꯅꯤ ꯌꯥ ꯇꯥꯡ ꯆꯪꯉꯅꯤꯍꯦ ꯊꯥꯛꯇꯣꯛ ꯃꯇꯨꯡ ꯇꯥꯕ꯭ꯔꯅ ꯄꯨꯡ ꯀꯌꯥ ꯃꯌꯥꯝ ꯇꯤꯡꯉꯤꯅꯣ ꯄꯨꯡ ꯀꯌꯥꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯁꯨꯝ ꯇꯞ ꯇꯞꯅ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯔꯝꯃꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯀꯣꯃꯦꯟꯁꯦ ꯀꯗꯥꯏꯗ ꯂꯩꯔꯝꯕꯅꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯀꯣꯃꯦꯟꯁꯤꯕꯨ ꯏꯕꯣꯍꯜꯒꯤ ꯀꯣꯃꯦꯟ ꯄꯥꯔꯤ ꯄ꯭ꯔꯦꯝꯂꯇꯥ ꯀꯁꯥꯔ 15 ꯂꯥꯏꯛ ꯗꯟ ꯑꯗꯨꯗꯒꯤ ꯑꯅꯨꯅ ꯀꯔꯤꯕ ꯀꯦꯞꯆꯔ ꯅꯕꯨꯛ ꯊꯜꯂꯕꯣ ꯍꯥꯏ ꯇꯥꯟꯂꯛꯇꯔꯣ ꯅꯕꯨꯛ ꯇꯥꯜꯂꯛꯇ꯭ꯔꯣ ꯇꯝ ꯇꯝꯅ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯏꯆꯦꯃꯅ ꯀꯦꯞꯆꯔ ꯌꯥꯝꯅ ꯀꯥꯟꯅꯗꯕꯅꯤ ꯌꯥꯝꯅ ꯀꯣꯏꯕ ꯀꯥꯟꯅꯗꯕꯅꯤ ꯋꯥꯅ ꯊꯣꯛꯀꯅꯤ ꯀꯣꯏ ꯋꯥꯅ ꯁꯨꯝ ꯂꯥꯁꯇ ꯀꯗꯥꯏ ꯑꯩ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯔꯛꯀꯅꯤꯀꯣ ꯌꯨꯝꯅꯥꯝꯅ ꯁꯤꯁꯇꯔ ꯄ꯭ꯔꯦꯃꯂꯇꯥ ꯋꯦꯜꯀꯝ ꯇꯝꯇꯕꯨꯔꯣꯅ ꯃꯤ ꯎꯁꯤꯠꯇ꯭ꯔ ꯅꯪ ꯍꯥꯏ ꯃꯤ ꯎꯁꯤꯠꯇ꯭ꯔ ꯅꯪ ꯀꯩꯗꯧꯔꯒꯦ ꯇꯝꯇꯝꯕ꯭ꯔꯣ ꯑꯅꯨꯅ ꯇꯝꯇꯝꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯁꯦ ꯑꯩꯉꯣꯟꯗ ꯀ ꯎꯁꯤꯠꯅꯗꯦꯀꯣ ꯑꯠꯆꯥ ꯎꯁꯤꯠꯅꯗꯦ ꯑꯠꯆꯥ ꯀꯦꯞꯆꯟ ꯀꯔꯤ ꯍꯥꯏꯕ ꯇꯥꯜꯂꯛꯇꯦꯅꯦ ꯍꯥꯏꯗꯨꯗꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯎꯁꯤꯠꯅꯦ ꯍꯥꯏꯗꯨꯒ ꯑꯅꯨꯅ ꯕꯥ ꯀꯅꯥꯗ ꯎꯁꯤꯠꯇ꯭ꯔꯕ ꯑꯩ ꯌꯣꯟꯗꯦ ꯍꯥꯏ ꯀꯔꯤ ꯎꯁꯤꯠꯇꯕ ꯌꯨ ꯌꯣꯟꯗꯦ ꯑꯗꯨꯗꯒꯤ ꯄ꯭ꯔꯦꯝꯂꯇꯥ ꯀꯠꯁꯅ ꯀꯔꯤꯕ ꯌꯨꯝꯅꯥꯝ ꯊꯦꯡꯀ꯭ꯌꯨ ꯀꯦꯝꯁꯤ ꯑꯗꯨꯗꯒꯤ ꯔꯥꯃꯦꯁꯣꯔꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯍꯟ ꯑꯩꯗꯤ ꯏꯔꯣꯟꯕ ꯀꯥꯡꯉꯧ ꯆꯥꯏ ꯑꯗꯨꯒ ꯇꯝꯇꯕ꯭ꯔꯣꯅ ꯅꯨꯡꯁꯤꯒꯤꯔꯣ ꯑꯗꯨꯒꯤ ꯑꯅꯨꯅ ꯀꯔꯤ ꯄ꯭ꯔꯦꯝꯂꯇꯥ ꯍꯥꯏꯗꯨꯒ ꯀꯞꯆꯅ ꯂꯦꯜꯕꯤꯗ ꯑꯩꯅ ꯕꯣꯛꯁꯤꯡ ꯇꯧꯗꯣꯔꯤ ꯃꯥꯅꯦ ꯑꯗꯨꯒ ꯇꯝꯇꯝꯕꯔꯣꯅ ꯔꯥꯃꯦꯁꯣꯔ ꯆꯥꯛ ꯊꯣꯡꯉꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏ ꯑꯗꯨꯒ ꯌꯨꯝꯅꯝꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯁꯇꯔ ꯄ꯭ꯔꯦꯝꯂꯇꯥ ꯏꯗꯨꯝ ꯁꯤꯁꯇꯔꯗꯤ ꯑꯗꯨꯒ ꯄ꯭ꯔꯦꯝꯂꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏ ꯑꯅꯨ ꯀꯦꯝꯁꯤ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯀꯔꯤ ꯀꯦꯞꯆꯔ ꯈꯜꯂꯤ ꯇꯧꯂꯒꯦ ꯍꯥꯏ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯄ꯭ꯔꯦꯝꯂꯇꯥ ꯃꯤꯀꯞ
ꯊꯣꯛꯂꯤꯔꯣ ꯍꯥꯏ ꯑꯗꯨꯒ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯀꯅꯥꯒꯤꯅꯣ ꯑꯗꯨꯒ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯣꯏꯔꯝꯃꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯕꯕꯥ ꯑꯩ ꯑꯥꯔ ꯑꯦꯁ ꯄꯤꯗꯦꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯦꯃꯂꯇꯥꯅ ꯀꯔꯤ ꯅꯝ ꯑꯣ ꯍꯥꯎꯔꯅꯤ ꯑꯗꯨꯒ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯀꯔꯤ 39 ꯍꯧꯖꯤꯛ ꯐꯧ ꯂꯦꯞꯄꯨꯕꯣ ꯂꯦꯞꯄꯤꯕꯣ ꯑꯗꯨꯗꯒꯤ ꯑꯅꯨꯅ ꯀꯔꯤꯕ ꯄ꯭ꯔꯦꯃꯂꯇꯥ ꯉꯥ ꯊꯣꯡꯕ ꯅꯪꯗꯤ ꯑꯗꯨꯒ ꯏꯆꯦꯃꯇꯅ ꯌꯨꯄꯥ ꯀꯅꯥ ꯀꯅꯥꯗꯕꯅꯤ ꯃꯤꯒꯤ ꯈꯜꯂꯒ ꯏꯁꯥ ꯍꯥꯟꯅ ꯄꯨꯛ ꯊꯟꯕ ꯍꯣꯠꯅꯧ ꯑꯗꯨꯒ ꯑꯂꯦꯝꯕꯗꯣ ꯃꯤꯉꯣꯟꯗ ꯌꯦꯟꯊꯣꯛꯎ ꯈꯪꯗꯦ ꯏꯆꯦꯝꯆꯥ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯗꯦꯕ ꯃꯤꯁꯦ ꯀꯔꯥꯏ ꯃꯥꯡ ꯊꯥꯎ ꯃꯤꯁꯦ ꯀꯔꯥꯏ ꯃꯤ ꯑꯣꯏꯔꯣ ꯍꯥꯏꯅ ꯃꯃꯥꯡ ꯊꯥꯡꯍꯜꯂꯒ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯤꯀꯣ ꯉꯥꯡ ꯊꯥꯎ ꯑꯗꯨꯒ ꯃꯥꯁꯨ ꯀꯔꯥꯏ ꯑꯩꯅ ꯀꯔꯥꯏ ꯑꯋꯥꯕꯗꯣ ꯃꯥꯒꯤ ꯑꯋꯥꯕꯗꯨꯁꯨ ꯀꯔꯥꯏ ꯐꯪꯗꯅꯕ ꯃꯥꯁꯨ ꯈꯔꯦ ꯃꯃꯥꯡꯗ ꯀꯥꯁꯅꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯗꯤ ꯀꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯗ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯤꯠ ꯈꯜꯂꯒ ꯃꯤꯒꯤ ꯄ꯭ꯔꯣꯐꯤꯠꯇꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯗꯦ ꯑꯩꯗꯤ ꯑꯉꯝꯕ ꯑꯩꯒꯤ ꯀꯔꯤ ꯇꯧꯏꯀꯣ ꯑꯩꯒꯤ ꯄ꯭ꯔꯣꯐꯤꯠꯇꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯌꯦꯡꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯐꯤꯠ ꯌꯦꯡꯉꯝꯃꯗꯤ ꯑꯩ ꯉꯁꯥꯏ ꯉꯁꯤ ꯈꯪꯗꯦ ꯌꯥꯝ ꯀꯔꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯌꯥꯝꯅ ꯃꯤꯅ ꯁꯣꯝꯗ ꯏꯁ ꯑꯥꯔ.ꯖꯦꯁꯦ ꯑꯗꯨꯃꯥꯏꯅ ꯃꯕꯨꯛ ꯐꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯔꯝꯒꯅꯤꯅꯦ ꯉꯁꯤꯐꯥꯎꯕꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯣꯏꯗ ꯀꯅꯥꯒꯨꯝꯕꯗ ꯑꯝꯗ ꯑꯗꯨꯒ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯈꯪꯅꯕꯗ ꯅꯨꯡꯁꯤꯕ ꯃꯤꯗꯤ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯗꯕ ꯃꯤꯗꯤ ꯅꯨꯡꯁꯤꯗꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯗꯤ ꯑꯉꯝꯕ ꯃꯌꯥꯝꯒꯤ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤ ꯃꯌꯥꯝꯅ ꯁꯨꯝ ꯀꯔꯥꯏ ꯍꯔꯥꯎꯁꯅꯨ ꯃꯥꯅ ꯀꯔꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯍꯔꯥꯎꯔꯤꯗꯣ ꯃꯥꯅ ꯍꯔꯥꯎꯕꯗꯣ ꯏꯁꯥꯅ ꯈꯪꯅꯤ ꯑꯩ ꯉꯁꯤ ꯌꯥꯝ ꯍꯔꯥꯎꯔꯦ ꯉꯁꯤ ꯑꯩ ꯃꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯅ ꯉꯁꯤ ꯀꯔꯤ ꯁꯞꯄꯣꯔꯠ ꯐꯪꯉꯤ ꯃꯥꯏ ꯊ꯭ꯔꯨꯗꯒꯤ ꯉꯁꯤ ꯑꯩꯅ ꯈꯪꯉꯦ ꯄꯣꯠꯇꯣ ꯑꯗꯨ ꯈꯪꯁꯅꯨ ꯍꯥꯏꯅ ꯑꯗꯨ ꯋꯥꯈꯜꯅꯦ ꯈꯪꯍꯟꯕꯅꯤꯗ ꯅꯣꯡꯃꯗꯤ ꯀꯔꯤ ꯈꯪꯒꯅꯤꯅ ꯅꯣꯡꯃꯗꯤ ꯍꯥꯏꯔꯛꯀꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯃꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯍꯥꯏꯗꯣ ꯑꯗꯨ ꯄꯥꯝꯃꯤꯗ ꯑꯩꯒꯤꯗꯤ ꯀꯔꯤꯝ ꯄꯥꯝꯗꯦ ꯄꯩꯁꯥ ꯂꯨꯄꯥꯗꯤ ꯀꯔꯤꯝ ꯅꯠꯇꯦ ꯀꯃꯤꯁꯟꯅ ꯀꯔꯤꯕ ꯏꯕꯨꯡꯉꯣ ꯍꯣꯏ ꯀꯩꯅꯣꯅ ꯅꯦꯅꯦꯂꯤ ꯌꯥꯗ꯭ꯔꯦ ꯕ꯭ꯔꯣ ꯁꯣ ꯆꯠꯂꯤ ꯍꯥꯏ ꯑꯗꯨꯒꯤ ꯏꯄꯥꯏꯅ ꯀꯞꯄꯗꯨꯒ ꯇꯝ ꯑꯁꯤ ꯆꯠꯂꯦꯍꯦ ꯑꯗꯨꯒꯤ ꯑꯩ ꯑꯦꯜ ꯕꯤ ꯊꯥꯔꯒꯦ ꯏꯃꯥ ꯊꯥꯔꯅꯨ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯊꯦꯡꯉꯤ ꯀꯅꯥ ꯂꯥꯛꯇꯣꯏꯒꯦ ꯑꯩꯁꯨ ꯂꯣꯏꯁꯤꯟꯗ꯭ꯔꯣꯅꯤ ꯏꯆꯦ ꯑꯗꯨꯒꯤ ꯇꯝꯗꯝꯅ ꯀꯔꯤꯕ 4000 ꯑꯗꯨꯒ ꯀꯩꯅꯣꯅ ꯀꯔꯤꯕ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯔꯣ ꯃꯌꯥꯝ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯇꯨꯝꯕꯗ ꯅꯪ ꯍꯦꯟꯈ꯭ꯔꯦ ꯀꯩꯅꯣ ꯊꯕꯛ ꯂꯩꯕꯅꯤꯅ ꯇꯨꯝꯃꯣ ꯑꯩꯁꯨ ꯂꯣꯏꯁꯤꯟꯗ꯭ꯔꯣꯅꯤꯗ ꯑꯗꯨꯒ ꯇꯝꯇꯝꯕ꯭ꯔꯣꯅ ꯀꯔꯤꯕ ꯏꯕꯨꯡꯉꯣ ꯅꯈꯣ ꯉꯥꯎ ꯂꯤꯈꯣꯅꯨ ꯑꯗꯨꯗꯒꯤ ꯇꯝ ꯇꯝꯅ ꯀꯩꯗꯧꯕ ꯌꯥꯔꯦ ꯌꯨꯝꯅ ꯑꯩꯗꯤ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄꯗ ꯑꯩ ꯌꯦꯡꯗꯕ ꯂꯩꯇꯦ ꯕ꯭ꯔꯣ ꯉꯁꯤ ꯌꯦꯡꯗ꯭ꯔꯁꯨ ꯌꯦꯡꯉꯤ ꯑꯗꯨꯃꯥꯏꯅꯅꯤ ꯑꯩꯗꯤ ꯕ꯭ꯔꯣꯒꯤꯇ ꯅꯠꯇꯦ ꯃꯌꯥꯝꯒꯤꯁꯨꯅꯤ ꯍꯣꯏ ꯑꯗꯨꯅꯤ ꯅꯪꯁꯨ ꯆꯦꯅꯦꯜ ꯉꯁꯤ ꯄꯥꯏꯔꯕꯅꯤꯀꯣ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯀꯔꯤ ꯃꯤꯒꯤ ꯑꯃ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯗꯤ ꯉꯁꯤ ꯃꯤꯅꯁꯨ ꯅꯉꯣꯟꯗ ꯚꯤꯗꯤꯑꯣꯗꯣ ꯆꯦꯡꯉꯜꯂꯣ ꯌꯥꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯅꯪꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯄꯥꯕ꯭ꯂꯤꯛꯇꯤ ꯅꯪꯅ ꯄꯥꯕ꯭ꯂꯤꯛ ꯐꯪꯉꯗꯤ ꯅꯪꯒꯤ ꯄꯥꯕ꯭ꯂꯤꯛ ꯂꯩꯔꯗꯤ ꯅꯪꯅ ꯉꯁꯤ ꯕꯨꯠ ꯂꯥꯎ ꯚꯥꯏꯔꯦꯜ ꯑꯣꯏ ꯆꯠꯈ꯭ꯔꯗꯤ ꯅꯪ ꯃꯋꯥ ꯂꯧꯔꯣꯏꯑꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯒꯤ ꯀꯩꯅꯣ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯝ ꯌꯦꯡꯉꯛꯀꯅꯤ ꯀꯔꯤꯝ ꯈꯜꯂꯣꯏꯕ ꯆꯦꯅꯦꯜ ꯄꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟꯗꯤ ꯄꯤꯛꯄꯗꯤ ꯆꯥꯎꯔꯛꯇꯣꯏꯅꯤꯅ ꯃꯌꯥꯝ ꯑꯃꯒꯤ ꯑꯃ ꯌꯦꯡꯉꯒ ꯑꯃꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯃꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯞ ꯇꯞꯅ ꯇꯧꯔꯛꯇꯣꯏꯅꯦꯕ ꯏꯁꯇꯦꯞ ꯑꯃꯗꯤ ꯀꯥꯔꯛꯇꯣꯏꯅꯦꯕ ꯅꯪꯅ ꯗꯥꯏꯔꯦꯛ ꯑꯩ ꯆꯥꯎꯔ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦ ꯑꯩ ꯀꯅꯥꯃꯨꯛ ꯆꯪꯉꯣꯏ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯥꯏꯗꯒꯤ ꯌꯥꯔꯣꯏꯕ ꯑꯗꯨꯅꯤ ꯑꯩꯗꯤ ꯀꯔꯥꯏ ꯈꯟꯗꯦꯗ ꯑꯩꯗꯤ ꯃꯌꯥꯝꯅ ꯑꯩꯗꯤ ꯀꯔꯥꯏ ꯑꯦꯜꯕꯤꯗꯤꯒꯤ ꯑꯩ ꯀꯔꯥꯏ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯛꯄꯅꯤ ꯀꯅꯥꯝ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯌꯣꯔꯁ ꯃꯌꯥꯝꯅ ꯑꯃꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯉꯁꯤ ꯃꯣꯅꯤꯇꯥꯏꯖ ꯑꯣꯏꯔꯤꯅꯤ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤꯗ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯑꯦꯜꯕꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯔꯥꯏ ꯃꯤꯒꯤꯗꯃꯛꯇ ꯍꯦꯜꯞ ꯇꯧꯔꯤꯁꯦ ꯀꯩꯒꯤꯗꯃꯛꯇ ꯏꯁ ꯃꯥꯁꯨ ꯃꯣꯅꯤꯇꯥꯏꯖ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯑꯗꯨꯅꯤꯗ ꯀꯅꯥꯃꯣꯏꯁꯦ ꯑꯦꯜꯕꯤꯗꯒꯤ ꯑꯩ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯣꯟꯇꯦꯟ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯑꯩꯅ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯕꯅꯤ ꯉꯁꯤ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯦꯜꯕꯤ ꯇꯧꯕꯅꯤ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯅ ꯑꯗꯨꯒ ꯏꯆꯦ ꯃꯦꯝꯆꯥꯅ ꯑꯩꯒꯤ ꯃꯣꯇꯤꯚꯤꯇꯤ ꯏꯊꯟꯇ ꯀꯥꯏꯗꯥꯏꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏ ꯏꯃꯥ ꯆꯍꯨꯝꯅꯤ ꯆꯍꯨꯝ ꯋꯥꯠꯂꯤ ꯉꯁꯥꯏ ꯆꯅꯤꯗꯪꯉꯩꯇ ꯋꯥꯠꯂꯤ ꯍꯥꯏꯗꯨꯗꯤ ꯅꯍꯥꯟ ꯑꯖꯦ ꯕꯥꯏ ꯑꯗꯨꯗꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯑꯩ ꯑꯦꯜꯕꯤ ꯊꯥꯅꯤ ꯇꯥꯏꯝ ꯄꯥꯁ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯂꯣꯏꯔꯒ ꯏꯃꯥ ꯇꯝꯇꯝꯕ꯭ꯔꯣ ꯊꯥꯔꯣꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ
ꯅꯅꯥꯎ ꯑꯣꯏꯅ ꯅꯦꯠ ꯑꯗꯨꯒ ꯇꯝ ꯇꯝꯅ ꯆꯦꯞꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯅꯤ ꯋꯥꯠꯂꯤꯒꯦ ꯑꯗꯨꯒꯤ ꯅꯣ ꯅꯦꯠ ꯌꯥꯗꯦ ꯑꯗꯨꯒ ꯇꯝ ꯇꯝꯅ ꯇ꯭ꯔꯦꯟ ꯂꯦꯞꯄꯦ ꯑꯗꯨꯒ ꯑꯩ ꯊꯥꯗꯣꯔꯤ ꯑꯗꯨꯒ ꯖꯟꯊꯤꯁꯤꯕ ꯋꯥꯠꯂꯤ ꯑꯩ ꯕꯦꯁ ꯆꯥꯛꯁꯨ ꯂꯥꯝꯃꯤ ꯇꯧꯔꯤꯁꯦ ꯍꯥꯏ ꯑꯗꯨꯒ ꯏꯊꯟ ꯆꯦꯟ ꯑꯗꯨꯒ ꯅꯅꯥꯎꯅ ꯅꯣꯛꯈ꯭ꯔꯦ ꯇꯝ ꯇꯝ ꯕ꯭ꯔꯣꯅ ꯅꯅꯥꯎ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯑꯗꯨꯒ ꯅꯅꯥꯎꯅ ꯍꯣꯏ ꯇꯝ ꯇꯝ ꯕ꯭ꯔꯣꯅ ꯅꯅꯥꯎ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨꯒ ꯏꯆꯦ ꯃꯤꯇꯟ ꯑꯗꯨ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯂꯣꯏꯔꯒ ꯀꯥꯎꯊꯣꯔꯛꯄꯅꯤ ꯅꯈꯥꯎ ꯅꯈ꯭ꯋꯥꯡ ꯇꯦꯛꯆꯅꯤ ꯀꯥꯎꯊꯣꯛꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯗ ꯈꯪꯗꯦ ꯃꯌꯥꯝꯅ ꯅꯧ ꯅꯧꯅ ꯃꯌꯥꯝꯗ ꯆꯦꯅꯦꯜ ꯄꯥꯏꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯥꯎꯊꯣꯔꯛꯑꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯥꯎꯊꯣꯔꯛꯁꯅꯨ ꯇꯝ ꯇꯝꯅ ꯀꯔꯤꯕ ꯅꯧ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯂꯩꯇ꯭ꯔꯣ ꯑꯗꯨꯒꯤ ꯅꯅꯥꯎ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯩꯇꯦ ꯑꯩ ꯕꯦꯁꯇꯨꯒꯤ ꯇꯝ ꯇꯝꯅ ꯆꯦ ꯕꯤ ꯑꯦꯝ ꯈꯜꯂꯤ ꯂꯥꯏ ꯅꯣꯅꯦ ꯑꯗꯨꯒ ꯇꯝ ꯇꯝꯅ ꯀꯔꯤꯕ ꯅꯧ ꯄꯨꯡ ꯀꯌꯥꯗꯩꯅꯣ ꯅꯅꯥꯎ ꯄꯨꯡ ꯀꯌꯥꯗꯩꯅꯣ 8ꯗꯒꯤꯅꯦ ꯑꯗꯨꯒ ꯇꯝ ꯇꯝ ꯅꯧ ꯅꯪ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯎ RJ Bro ꯂꯣꯏꯔꯒ ꯑꯩꯗꯤ ꯇꯥꯏꯝ ꯄꯥꯁ LB ꯊꯥ ꯔꯟꯅꯤꯡꯅꯤ LBꯗ ꯔꯥꯅꯤꯡꯉꯩ ꯑꯗꯨꯒ ꯏꯆꯝꯗꯅ ꯏꯄꯥ ꯂꯥꯛꯀꯅꯤ IPS ꯂꯥꯛꯀꯅꯤ ꯑꯅꯨꯕꯤ ꯂꯥꯛꯀꯅꯤ ꯁꯨꯃꯣꯜ ꯂꯥꯛꯀꯅꯤ ꯑꯩꯒꯤ LBꯗ ꯑꯗꯨꯒ ꯅꯅꯥꯎꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯇꯝ ꯇꯝꯅ RJ Bro ꯄꯥꯕ꯭ꯂꯤꯛꯅ ꯌꯦꯡꯗ꯭ꯔꯗꯤ ꯀꯔꯤꯝ ꯀꯥꯟꯅꯗꯦꯀꯣ ꯍꯣꯏ ꯑꯗꯨꯅꯤ ꯇꯝ ꯇꯝꯅ ꯄꯥꯕ꯭ꯂꯤꯛꯅ ꯌꯦꯡꯗ꯭ꯔꯗꯤ ꯀꯔꯤꯝ ꯚꯦꯂꯨ ꯂꯩꯇꯦ ꯏꯆꯦ ꯃꯤꯇꯟꯅ ꯚꯤꯗꯤꯑꯣ ꯃꯨꯛꯕꯥꯡꯅ ꯌꯥꯏꯐꯔꯦ ꯇꯝ ꯇꯝꯅ ꯆꯦ ꯕꯤ ꯑꯦꯝ ꯂꯤꯁ ꯏꯈ꯭ꯔꯕꯔꯦ ꯂꯤꯁ ꯏ ꯀꯔꯤ ꯏꯈ꯭ꯔꯕꯔꯦ ꯑꯅꯨꯅ ꯀꯔꯤꯕ ꯏꯆꯦ ꯃꯆꯥꯅ ꯀꯔꯤ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯑꯗꯨꯒ ꯏꯃꯨꯡꯅ ꯍꯣꯏ ꯕ꯭ꯔꯣ ꯆꯨꯝꯃꯤ ꯑꯗꯨꯒ ꯇꯝ ꯇꯝꯅ ꯆꯦ ꯕꯤ ꯑꯦꯝ ꯒꯥꯔꯤ ꯕꯟ ꯊꯥꯔꯛꯎ ꯑꯩ ꯇ꯭ꯔꯦꯟ ꯇꯣꯡꯅ ꯂꯥꯛꯀꯦ ꯑꯗꯨꯗꯒꯤ ꯇꯝ ꯇꯝ ꯏꯆꯦ ꯃꯤꯇꯟ RJ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯆꯠꯂꯣ ꯉꯥꯏꯈꯣꯅꯦ RJ Bro ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯍꯦ ꯌꯥꯔꯣꯏ ꯌꯥꯏ ꯏꯆꯦ ꯃꯤꯇꯟꯅ ꯍꯣꯏ ꯌꯥꯏ ꯕꯦꯁ ꯑꯗꯨꯒ ꯇꯝ ꯇꯝ ꯕ꯭ꯔꯣꯅ ꯆꯦ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨꯒ ꯏꯃꯨꯡꯅ ꯕ꯭ꯔꯣ RJ ꯃꯌꯥꯝꯁꯨ ꯑꯩ ꯇꯨꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯍꯣꯏ ꯌꯨꯝꯅꯝ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯇꯝ ꯇꯝ ꯕ꯭ꯔꯣꯅ ꯅꯣ ꯆꯦ ꯃꯤꯇꯥꯒꯤ LBꯗ ꯌꯦꯁ ꯏꯈ꯭ꯔꯕꯣ ꯅꯪ ꯆꯦ ꯃꯤꯇꯥꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯁ ꯏꯈ꯭ꯔꯕꯣ ꯅꯪ ꯏꯔꯝꯃꯅꯤ ꯑꯗꯨꯗꯒꯤ ꯇꯝ ꯇꯝ ꯕ꯭ꯔꯣꯅ ꯌꯨꯝꯅꯝ ꯒꯨꯗ ꯅꯥꯏꯠ ꯀꯣꯃꯦꯟ ꯂꯣꯏꯔꯦ ꯂꯩꯇ꯭ꯔ ꯃꯥꯜꯅꯦ ꯀꯣꯃꯦꯟꯁꯦ ꯇꯝ ꯇꯝ ꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯊꯦꯡꯉꯦꯗ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯃꯁꯤ ꯋꯥꯔꯦꯗ ꯑꯩ ꯄꯨꯡ ꯑꯃ ꯐꯥꯔꯝꯗ꯭ꯔꯤꯅꯦ ꯃꯤꯅꯤꯠ 7 ꯋꯥꯠꯂꯤꯅꯦ ꯉꯁꯥꯏ ꯕꯣꯔꯤꯡ ꯆꯨꯔꯦꯅꯦ ꯌꯨꯝꯅꯝ ꯒꯨꯗ ꯅꯥꯏꯠ ꯌꯨꯝꯅꯝꯅ ꯕꯥꯏ ꯕꯥꯏ ꯍꯩꯔꯥ ꯕꯥꯏ ꯕꯥꯏ ꯌꯨꯝꯅꯝ ꯒꯨꯗ ꯅꯥꯏꯠ ꯌꯨꯝꯗꯔꯣ ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯔꯣ ꯌꯨꯝꯗꯔꯣ ꯊꯕꯛ ꯃꯐꯝꯗꯔꯣꯕ ꯌꯨꯝꯗ ꯑꯣꯏꯔꯣ ꯉꯁꯥꯏ ꯉꯁꯥꯏꯗꯤ LB ꯊꯥꯕꯅꯤ ꯃꯣꯔꯅꯤꯡꯗ ꯅꯠꯇ꯭ꯔꯣ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯏꯆꯦ ꯃꯤꯇꯟ ꯀꯔꯤꯅꯣ ꯇꯨꯝꯃꯁꯤꯔꯣ ꯑꯩ ꯎꯏꯔꯦ ꯏꯆꯦ ꯃꯤꯇꯟ ꯇꯨꯝꯃꯁꯤ ꯇꯨꯝꯃꯣ ꯊꯦꯡꯉꯦ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯐꯥꯜꯂꯣ ꯌꯨꯛꯄ 54 ꯁꯨꯔꯦ ꯏꯆꯦ ꯈꯪꯗꯦꯗ ꯏꯆꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯚ꯭ꯌꯨꯁꯨ ꯀꯥꯗꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯌꯦꯡꯉꯛꯇꯔꯦ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯚ꯭ꯌꯨꯋꯔꯁ ꯂꯩꯇ꯭ꯔꯦ ꯂꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯀꯔꯤ ꯕꯤꯖꯤ ꯑꯣꯏꯔꯤꯔꯥ ꯀꯩ ꯑꯣꯏꯔꯤꯔꯥ ꯈꯪꯗ꯭ꯔꯦ ꯚꯤꯗꯤꯑꯣꯗ ꯏꯟꯇꯔꯦꯁ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯗ LBꯗ ꯑꯣꯏꯅ ꯏꯟꯇꯔꯦꯁ ꯌꯥꯝ ꯄꯤꯔꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯚ꯭ꯌꯨ ꯀꯥꯏꯗꯅꯣ ꯑꯩꯒꯤ ꯚ꯭ꯌꯨ 2K 3K ꯚ꯭ꯌꯨ ꯀꯥꯕ ꯚ꯭ꯌꯨ ꯀꯥꯗ꯭ꯔꯦ ꯃꯆꯤꯟ ꯊꯤꯔꯒ ꯚ꯭ꯌꯨ ꯀꯥꯜꯂꯁꯤꯔ ꯀꯩꯅꯣꯅꯦ ꯑꯗꯨꯅ ꯐꯔꯕ꯭ꯔꯥ ꯃꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯗꯥꯏ ꯃꯆꯤꯟ ꯊꯤꯔꯒ ꯋꯥꯊꯤ ꯈꯔ ꯇꯧꯔꯒ ꯚ꯭ꯌꯨꯒ ꯑꯃꯨꯛ ꯀꯥꯔꯦꯅꯦ ꯇꯥꯃꯣ ꯋꯥꯏꯇꯤꯟꯅ ꯃꯤ ꯉꯥꯎꯍꯜꯂꯦ ꯑꯗꯨꯅ ꯂꯣꯏꯅ ꯄꯥꯈꯠꯂꯣꯏꯁꯤ ꯑꯩꯒꯤꯁꯨ ꯚ꯭ꯌꯨ ꯅꯥꯏꯌꯨꯄꯥ ꯋꯥꯏꯇꯤ ꯈꯨꯠ ꯍꯥꯝꯂꯅꯤ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯃꯣꯅꯤꯇꯥꯏꯁꯇꯤ ꯑꯣꯏꯍꯜꯂꯣ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯒ ꯁꯨꯝ ꯇꯞ ꯇꯞꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣ ꯎꯄꯥꯏ ꯂꯩꯇꯦ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯖꯣꯕ ꯇꯧꯔꯣ ꯋꯥꯏꯇꯤꯁꯦ ꯃꯣꯅꯤꯇꯥꯏꯁꯇꯤ ꯑꯣꯏꯍꯜꯂꯣ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯗ꯭ꯔꯗꯤ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯦ ꯃꯣꯅꯤꯇꯥꯏꯁ ꯇꯧꯗꯅ YT ꯊꯥꯗꯣꯛꯑꯒꯗꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯋꯥꯔꯤꯗꯣ ꯀꯔꯤꯝ ꯃꯃꯜ ꯐꯪꯉꯔꯣꯏꯕ
ꯑꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯒꯂꯤ ꯃꯤ ꯈꯔ ꯌꯨꯇꯨꯕꯔ ꯃꯌꯥꯝ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯒꯂꯤꯗ ꯌꯨꯇꯨꯕꯔ ꯂꯩꯔꯦ ꯍꯧꯖꯤꯛ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯨꯛ ꯌꯥꯝꯅ ꯈꯔ ꯑꯦꯛꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯤ ꯍꯧꯖꯤꯛ ꯀꯔꯤ ꯀꯣꯝꯄꯤꯇꯤꯁꯟꯅꯤ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠ ꯆꯠꯂꯤꯁꯦ ꯀꯔꯤ ꯌꯨꯇꯨꯕꯁꯦ ꯀꯣꯝꯄꯤꯇꯤꯁꯟ ꯃꯥꯔꯀꯦꯠꯅꯤ ꯋꯥꯏ ꯇꯤꯁꯨ ꯍꯧꯖꯤꯛ ꯑꯩꯒꯤ 2,000 ꯋꯥꯠꯂꯤ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯂꯤꯁꯦ ꯍꯣꯏ ꯏꯆꯦ ꯕꯦꯝꯆꯥ ꯀꯔꯤ ꯍꯥꯏ ꯀꯔꯤ 2,000 ꯐꯥꯍꯜꯂꯣ ꯐꯥꯍꯜꯂꯒ ꯁꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯦꯔꯥ ꯀꯃꯥꯏꯅ ꯊꯥꯒꯠꯂ ꯆꯦꯅꯦꯜꯗꯨꯗꯤ ꯈꯔ ꯍꯤꯡꯍꯟꯕ ꯃꯊꯧ ꯇꯥꯏꯅ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯂꯣ ꯑꯗꯨꯒ ꯑꯩ ꯋꯥꯏꯇꯤꯗꯨꯅ ꯐꯣꯀꯁ ꯇꯧꯅꯤꯡꯕ ꯇꯧꯅꯤꯡꯗꯦ ꯍꯥꯏꯗ꯭ꯔꯗꯤ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯁꯞꯇꯥꯗ 2-3ꯔꯛ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒ ꯊꯝꯃꯣ ꯀꯔꯤꯝ ꯈꯜꯂꯅꯨ ꯑꯗꯨ ꯆꯦꯅꯦꯜꯗꯨ ꯁꯨꯝ ꯍꯤꯡ ꯂꯩꯔꯅꯤ ꯃꯇꯝ ꯂꯥꯛꯑꯒ ꯁꯨꯝ ꯗꯣꯂꯔ ꯆꯪꯉꯒ ꯁꯨꯝ ꯀꯔꯤ ꯍꯥꯏ ꯄꯩꯁꯥ ꯐꯪꯒꯅꯤ ꯑꯗꯨ ꯋꯥꯈꯜ ꯈꯜꯂꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯅꯣꯡꯃꯗꯤ ꯀꯔꯤ ꯁꯨꯝ ꯄꯩꯁꯥ ꯃꯥꯡꯉꯛꯇꯣꯏꯅꯦꯕ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯏꯇꯤꯗꯁꯨ ꯀꯔꯤ ꯃꯤꯅ ꯀꯔꯤ ꯋꯥꯏꯇꯤꯗꯁꯨ ꯀꯔꯤ ꯋꯥꯏꯇꯤꯅ ꯀꯔꯤ ꯌꯨꯝ ꯊꯥꯛꯄ ꯃꯤꯁꯨ ꯂꯩꯔꯦꯕ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯀꯔꯤ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐ ꯊꯥꯗꯣꯛꯑꯒ ꯏꯁꯥꯅ ꯈꯔ ꯋꯥꯏꯇꯤꯗ ꯆꯪꯉꯒ ꯊꯕꯛ ꯇꯧ ꯇꯥꯕ ꯑꯗꯨꯗꯣ ꯑꯗꯨꯅꯤ ꯋꯥꯏ ꯇꯤꯁꯦ ꯌꯥꯝ ꯂꯨꯏꯑꯕ ꯋꯥꯏ ꯇꯤꯁꯦ ꯈꯔ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯅꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯖꯣꯕ ꯑꯃꯅꯤꯅꯦ ꯁꯤꯁꯦ ꯋꯥꯏꯇꯤꯗ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦ ꯊꯕꯛ ꯇꯧꯔꯒ ꯄꯩꯁꯥ ꯂꯥꯛꯀꯅꯤ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦ ꯑꯜꯖꯤꯕ꯭ꯔꯣ ꯃꯣꯅꯣ ꯑꯣꯏꯔꯗꯤ ꯅꯦꯛꯁ ꯑꯇꯩꯁꯨ ꯂꯩꯔꯝꯒꯅꯤꯗ ꯑꯗꯨꯅꯦ ꯃꯣꯅꯣ ꯑꯣꯏꯔꯒ ꯀꯔꯤ ꯇꯝꯕ꯭ꯔꯣ ꯀꯩꯅꯣ ꯅꯉꯣꯟꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯗꯨꯗꯤꯅ ꯃꯣꯅꯣ ꯑꯣꯏꯔꯒ ꯀꯔꯤ ꯍꯥꯏ ꯅꯪꯒꯤ ꯗꯣꯂꯔꯗꯣ $10 ꯌꯧꯔꯒ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯤ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯂꯣꯏꯔꯒ ꯄꯤꯟꯗꯣ ꯂꯥꯛꯑꯒ ꯑꯗꯨꯒ ꯗꯣꯂꯔ ꯆꯪꯉꯒ $100 ꯐꯥꯔꯒꯅꯤꯅ ꯅꯪꯅ ꯄꯦꯃꯦꯟ ꯐꯪꯗꯣꯏꯗꯣ ꯚ꯭ꯌꯨ ꯂꯥꯛꯇ꯭ꯔꯗꯤ ꯄꯦꯃꯦꯟ ꯀꯥꯏꯗꯤ ꯐꯪꯗꯣꯏꯒꯦ ꯚꯤꯗꯤꯑꯣꯗ ꯚ꯭ꯌꯨ ꯂꯥꯛꯇ꯭ꯔꯗꯤ ꯗꯣꯂꯔ ꯀꯥꯏꯗꯤ ꯆꯪꯗꯣꯏꯒꯦ ꯍꯥꯏꯕ ꯆꯦꯕꯦꯝ ꯌꯥꯝꯗ꯭ꯔꯦ ꯌꯥꯏ ꯃꯨꯛꯕꯥꯡ ꯇꯧꯃꯟꯅꯁꯨ ꯐꯤꯕꯝ ꯌꯥꯔꯛꯇ꯭ꯔꯦꯅꯦ ꯌꯨꯄꯥ ꯑꯗꯨꯅꯤꯅꯦ ꯏꯆꯦ ꯃꯨꯛꯕꯥꯡ ꯇꯧꯃꯟꯅꯁꯨ ꯐꯤꯕꯝ ꯌꯥꯔꯛꯇ꯭ꯔꯦꯅꯦ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯚ꯭ꯌꯨꯗꯣ ꯑꯗꯨꯃꯥꯏꯅ ꯒꯣꯔ ꯀꯥꯔꯗꯤ ꯚꯥꯏꯔꯦꯜ ꯆꯠꯂꯗꯤ ꯀꯔꯤ ꯅꯨꯡꯉꯥꯏꯅ ꯀꯩꯅꯣ ꯁꯞꯁꯀ꯭ꯔꯥꯏꯕꯔꯁꯨ ꯂꯥꯛꯑꯦ ꯚ꯭ꯌꯨꯁꯨ ꯀꯥꯔꯦ ꯄꯩꯁꯥꯁꯨ ꯆꯪꯉꯦ ꯚ꯭ꯌꯨꯁꯨ ꯀꯥꯗꯦ ꯁꯞꯁꯀ꯭ꯔꯥꯏꯕꯔꯁꯨ ꯂꯥꯛꯇꯦ ꯊꯤꯕꯣꯡꯗꯤ ꯆꯥꯔꯒ ꯀꯔꯤ ꯃꯁꯥ ꯅꯣꯏꯔꯦ ꯐꯤꯕꯝ ꯌꯥꯔꯛꯇ꯭ꯔꯦ ꯈꯔꯅꯤ ꯃꯇꯨꯡꯗꯗꯤ ꯃꯨꯛꯕꯥꯡ ꯇꯣꯛ ꯇꯥꯕꯅꯤ ꯀꯩꯅꯣ ꯌꯥꯝꯗ꯭ꯔꯦ IBS ꯇꯪꯈꯥꯏ ꯑꯃꯇꯪ ꯉꯥꯏꯔꯦ ꯇꯝ ꯇꯝꯅ LB ꯊꯥꯔꯗꯤ ꯗꯣꯂꯔ ꯈꯔ ꯂꯥꯛꯑꯣꯏ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯕ꯭ꯔꯣ ꯂꯥꯛꯀꯅꯤꯗ ꯇꯝ ꯇꯝꯕ꯭ꯔꯣ ꯃꯤ ꯂꯥꯛꯑꯗꯤ ꯃꯤ ꯚ꯭ꯌꯨꯋꯔꯁ ꯂꯥꯛꯑꯗꯤ ꯗꯣꯂꯔ ꯆꯪꯉꯛꯇꯣꯏꯅꯤꯗ ꯚ꯭ꯌꯨꯋꯔꯁ ꯂꯥꯛꯇꯗꯤ ꯗꯣꯂꯔ ꯀꯥꯏꯗꯤ ꯆꯪꯗꯣꯏꯒꯦ ꯃꯤꯅ LBꯗ ꯀꯔꯤ ꯄꯩꯁꯥ ꯇꯥꯜꯂꯤꯁꯤꯗꯤ ꯀꯩꯅꯣ ꯁꯨꯄꯔ ꯏꯁꯇꯤꯀꯔ ꯊꯥꯔꯒ ꯄꯩꯁꯥ ꯊꯥꯔꯒ ꯄꯩꯁꯥ ꯇꯥꯜꯂꯤꯁꯤꯗꯤ ꯑꯣꯝ ꯖꯩ ꯋꯥꯏꯇꯤ ꯕꯕꯥ ꯈꯨꯔꯨꯝꯖꯔꯦ ꯏꯆꯦ ꯃꯆꯥ ꯈꯨꯔꯨꯝꯖꯔꯦ ꯋꯥꯏꯇꯤ ꯏꯆꯦ ꯃꯆꯥ ꯁꯦꯂꯦꯟꯗꯔ ꯇꯧꯔꯕ ꯑꯩꯁꯦ ꯋꯥꯏꯇꯤꯁꯦ ꯑꯣ ꯑꯗꯨꯒ ꯏꯆꯦ ꯑꯃꯇꯅ ꯄꯩꯁꯥꯁꯨ ꯄꯨꯡ ꯇꯤꯡꯉꯛꯇ ꯊꯤꯡꯕ ꯄꯩꯁꯥꯁꯨ ꯄꯨꯡ ꯇꯤꯡꯇ ꯇꯤꯡꯕ ꯇꯤꯡꯕꯅꯤ ꯏꯆꯦ ꯃꯦꯝꯆꯥ ꯃꯨꯛꯕꯥꯡ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯕꯗ 500-400ꯇꯤ ꯁꯨꯝ ꯆꯠꯂꯕꯅꯤꯀꯣ ꯌꯨꯝꯗ ꯂꯩꯔꯗꯤ ꯀꯔꯤꯝ ꯀꯥꯏꯗꯕ ꯈꯨꯜꯂꯛꯇ ꯂꯩꯔꯗꯤ ꯀꯔꯤ ꯀꯩꯅꯣꯗꯒꯤ ꯒꯥꯔꯗꯦꯟꯗꯒꯤ ꯍꯦꯛꯆꯠꯂꯒ ꯆꯥꯕ ꯈꯣꯠꯄ ꯇꯥꯏꯕ ꯁꯤꯒꯗꯤ ꯂꯣꯏ ꯂꯩꯔꯒ ꯆꯥꯔꯕꯅꯤꯅ ꯄꯣꯀꯦꯠꯇꯤ ꯆꯠꯂꯕꯅꯤꯅ ꯑꯋꯥꯕꯗꯣ ꯈꯪꯒꯅꯤ ꯃꯨꯛꯕꯥꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯋꯥꯅ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯤꯅꯤꯅꯦ ꯄꯩꯁꯥꯅꯤ ꯄꯣꯀꯦꯠꯇ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯕꯗ 500ꯅꯤ ꯆꯪꯂꯤꯁꯦ 500-400ꯇꯤ ꯁꯣꯏꯗꯔꯦ ꯁꯨꯝ ꯆꯠꯂꯕꯅꯤ ꯉꯥ ꯑꯃ ꯂꯩꯕꯗ ꯀꯤꯂꯣ ꯑꯃ ꯂꯩꯕꯗ ꯂꯨꯄꯥ 100 ꯆꯠꯈ꯭ꯔꯅꯤ
ꯑꯗꯨꯒꯒꯤ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯈꯣꯠꯄꯗ 500 ꯅꯥꯏ ꯑꯗꯨꯒꯒꯤ ꯚ꯭ꯌꯨ ꯂꯥꯛꯄꯅ ꯂꯨꯄꯥ ꯑꯃꯒꯤ ꯚ꯭ꯌꯨ ꯂꯥꯛꯑꯣꯏ ꯀꯔꯤ ꯀꯥꯟꯅꯩ ꯑꯗꯨꯅꯤ ꯑꯋꯥꯕ ꯑꯩꯈꯣꯏꯁꯨ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦꯕ ꯄꯩꯁꯥ ꯌꯥꯝ ꯋꯥꯕꯅꯤꯀꯣ ꯃꯄꯥꯟ ꯂꯩꯔꯒ ꯃꯨꯛꯕꯥꯡ ꯇꯧꯕ ꯋꯥꯏ ꯈꯨꯜꯂꯛꯇ ꯂꯩꯔꯒ ꯃꯨꯛꯕꯥꯡ ꯇꯧꯕꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯈꯨꯜꯂꯛꯀꯤ ꯀꯗꯥꯏ ꯀꯥꯏ ꯕꯒꯥꯅꯤ ꯆꯠꯂꯒ ꯈꯔ ꯍꯦꯛꯇꯣꯛꯑꯒ ꯈꯣꯠꯇꯣꯛꯑꯒ ꯀꯔꯤ ꯆꯥꯔ ꯈꯣꯠꯂꯒ ꯀꯣꯕꯤ ꯈꯔ ꯍꯦꯛꯇꯣꯛꯑꯒ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯇꯣꯛꯑꯒ ꯃꯨꯛꯕꯥꯡ ꯇꯧꯖꯩꯑꯕ ꯁꯤꯒꯗꯤ ꯃꯅꯥ ꯃꯁꯤꯡꯗꯨ ꯂꯩꯔꯒ ꯆꯥꯔꯕꯅꯤꯅ ꯄꯩꯁꯥꯅꯤ ꯄꯩꯁꯥ ꯂꯣꯏ ꯄꯩꯁꯥꯅꯤ ꯑꯩꯈꯣꯏ ꯆꯥꯔꯤꯁꯤꯁꯦ ꯆꯦꯡꯁꯨ ꯊꯥꯒꯠꯂꯦ ꯑꯗꯨꯒꯒꯤꯅ ꯆꯦ ꯕꯦꯝ ꯁꯂꯦꯟꯗꯜ ꯁꯂꯦꯟꯗꯔ ꯇꯧꯔꯦ ꯏꯆꯦ ꯕꯦꯝꯆꯥ ꯃꯨꯛꯕꯥꯡ ꯈꯔꯅꯤ ꯃꯇꯨꯡꯗ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯔꯔꯣꯏ ꯕ꯭ꯂꯣꯛꯇ ꯆꯠꯂꯒꯦ ꯍꯥꯏꯔꯅꯤ ꯈꯔꯅꯤ ꯃꯇꯨꯡꯗ ꯏꯆꯦ ꯕꯦꯝꯆꯥ ꯃꯑꯣꯡ ꯇꯧꯔꯛꯇꯣꯏꯁꯦ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯑꯣꯡ ꯇꯧꯔꯛꯀꯅꯤ ꯏꯆꯦ ꯕꯦꯝꯆꯥ ꯇꯞ ꯇꯞꯅ 500 400 ꯍꯣꯏꯅꯦ ꯇꯝ ꯇꯝꯕ꯭ꯔꯣ 500 400ꯅꯤ ꯆꯠꯂꯤꯁꯦ ꯃꯨꯛꯕꯥꯡ ꯑꯃ ꯇꯣꯡꯕꯗ ꯀꯩꯅꯣ ꯍꯦꯂꯥ ꯅꯠꯇꯦꯅꯦ ꯄꯩꯁꯥꯅꯤꯅꯦ ꯆꯠꯂꯤꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕꯩꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯥꯛꯇꯪ ꯍꯔꯥꯎꯕꯩ ꯀꯣꯃꯦꯟ ꯈꯔ ꯐꯪꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯔ ꯐꯪꯕ ꯍꯔꯥꯎꯕꯗ ꯃꯨꯛꯕꯥꯡꯅꯤ ꯇꯧꯔꯤꯁꯦ ꯄꯩꯁꯥ ꯊꯥꯗꯔꯒ ꯑꯉꯥꯡꯗꯁꯨ ꯂꯤꯛꯅ ꯂꯩꯕ ꯌꯥꯗꯦ ꯃꯨꯛꯕꯥꯡ ꯇꯧꯁꯟꯗꯣꯏꯃꯤꯅ ꯑꯩ ꯍꯟꯗꯛ ꯀꯔꯤ ꯉꯥꯡꯗꯨꯁꯨ ꯂꯤꯈꯟꯅ ꯂꯩꯕ ꯌꯥꯗꯦ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯃꯤꯅ ꯂꯤꯈꯟꯅ ꯂꯩꯕ ꯌꯥꯗꯦ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯃꯤꯅ ꯑꯩ ꯍꯟꯗꯛ ꯁꯤꯜꯆꯔꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ 2,000ꯒꯤ ꯀꯧꯔꯤꯅꯤ ꯃꯨꯛꯕꯥꯡꯒꯤ ꯌꯨꯄꯥ ꯑꯣꯏꯃꯥ 2,000 ꯍꯟꯗꯛ ꯁꯤꯜꯆꯔꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ 2,000ꯒꯤ ꯀꯧꯔꯤꯅꯤ ꯃꯨꯛꯕꯥꯡꯒꯤ ꯌꯨꯄꯥ ꯑꯣꯏꯃꯥ ꯁꯤꯔꯦꯍꯦ ꯁꯤꯔꯦ ꯃꯨꯛꯕꯥꯡ ꯂꯨꯄꯥ ꯀꯌꯥ ꯂꯣꯏꯔꯕꯅꯤ ꯍꯤꯡꯁꯥꯞ ꯇꯧꯈꯣ ꯏꯆꯦ ꯕꯦꯝꯆꯥ ꯃꯨꯛꯕꯥꯡ ꯇꯧꯕꯗꯒꯤ ꯑꯗꯨꯒꯩ ꯊꯣꯡꯕ ꯊꯥꯛꯄꯗꯒꯤ ꯍꯥꯟꯅ ꯕ꯭ꯂꯣꯛ ꯇꯧꯕ ꯄꯩꯁꯥꯅ ꯀꯌꯥꯝ ꯆꯠꯂꯝꯃꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯄꯩꯁꯥ ꯀꯌꯥꯝ ꯆꯠꯂꯤ ꯑꯗꯨꯗꯣ ꯈꯔ ꯍꯤꯡꯁꯥꯞ ꯇꯧꯔꯒ ꯀꯦꯜꯀꯨꯂꯦꯇꯔ ꯈꯔ ꯇꯧ ꯑꯗꯨꯒ ꯈꯪꯒꯅꯤ ꯃꯨꯛꯕꯥꯡꯗ ꯀꯌꯥꯝ ꯆꯠꯂꯤ ꯕ꯭ꯂꯣꯛꯇ ꯇꯧꯕꯗ ꯀꯌꯥꯝ ꯆꯠꯈꯤꯒꯦꯅ ꯕ꯭ꯂꯣꯛꯇꯗꯤ ꯄꯩꯁꯥ ꯆꯪꯗꯕꯅꯤꯀꯣ ꯁꯝꯈ꯭ꯔꯦ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏꯕ꯭ꯔꯤꯋꯥꯟ ꯁꯤꯒ ꯆꯠꯂꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯣꯏꯔꯦ ꯕ꯭ꯂꯣꯛꯇꯤ ꯄꯩꯁꯥ ꯆꯪꯗꯦ ꯃꯨꯛꯕꯥꯡ ꯇꯧꯔꯗꯤ ꯆꯥꯕ ꯈꯣꯠꯄ ꯂꯩꯕꯗ ꯂꯣꯏꯔꯦ ꯄꯩꯁꯥ ꯆꯦ ꯕꯦꯝ ꯈꯔꯅꯤ ꯂꯩꯔꯒ ꯕꯦꯂꯨꯟ ꯑꯗꯨꯃꯥꯏꯅ ꯄꯣꯛꯈꯥꯏꯔꯗꯤ ꯃꯊꯛ ꯌꯥꯝ ꯌꯥꯝ ꯆꯥꯔꯕꯅꯤꯅ ꯃꯨꯛꯕꯥꯡꯗ ꯌꯦꯔꯨꯝ 2 3ꯗ ꯌꯦꯔꯨꯝ 5 ꯆꯥꯊꯣꯔꯛꯑꯕꯅꯤꯅ ꯄꯣꯛꯈꯥꯏ ꯇꯥꯕꯅꯤꯅ ꯃꯨꯛꯕꯥꯡꯅꯤ ꯍꯥꯏꯅ ꯇꯧꯕꯗ ꯃꯌꯥꯝꯗ ꯌꯦꯡꯍꯟꯕꯗ 2 3ꯗ 5 ꯌꯦꯔꯨꯝ ꯆꯥꯔꯕꯅꯦ ꯏꯆꯦ ꯕꯦꯝꯆꯥ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯕ ꯈꯪꯕꯨꯒꯤ ꯀꯔꯤꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯄ꯭ꯂꯤꯌꯔ ꯑꯣꯏꯖꯒꯦ ꯌꯥꯕ꯭ꯔꯣ ꯁꯄ꯭ꯂꯥꯏꯌꯔ ꯑꯣꯏꯖꯒꯦ ꯌꯥꯕ꯭ꯔꯣ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯕ ꯀꯥꯡꯕꯨꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯁꯄ꯭ꯂꯥꯏ ꯑꯣꯏꯖꯒꯦ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯇꯝꯕ꯭ꯔꯣ ꯌꯥꯏ ꯅꯪ ꯗꯥꯕꯨꯜꯗ ꯂꯧ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯏꯆꯦ ꯕꯦꯝ ꯑꯩꯉꯣꯟꯗ ꯑꯣꯔꯗꯔ ꯇꯧꯅꯦ ꯑꯩ ꯄꯨꯔꯒ ꯂꯥꯛꯀꯦ ꯏꯆꯦ ꯑꯃꯗꯅ ꯚ꯭ꯌꯨꯗꯤ ꯊꯨꯠ ꯂꯥꯎꯔꯤ ꯍꯥꯏ ꯚ꯭ꯌꯨꯗꯤ ꯀꯩꯅꯣ ꯂꯨꯄꯥ ꯑꯃꯁꯨ ꯐꯪꯗꯕꯅꯤꯍꯦ 1K ꯌꯧꯔꯒ ꯂꯨꯄꯥ $1 ꯐꯪꯕꯅꯤ ꯇꯝꯗꯕ꯭ꯔꯣꯅ ꯑꯩꯒꯤꯅ ꯏꯐ ꯐꯩꯌꯦ ꯚꯤꯗꯤꯑꯣ ꯑꯗꯨꯅꯤ ꯇꯝꯗꯕ꯭ꯔꯣ चाबा खोद पर लेते में तो मैं इधर अभी कल बात बना रहा हूँ कल बार इधर फट गया है अभी इसको रिपेयरिंग करेगा उसको हम डालेगा मट्टी डाल के उसको अब रिपेयरिंग करेगा उसके बाद गाड़ी छोड़ेगा हाय दोस्तों इधर देखो हमको तुम्हारे तौर नंग वीडियो में नंग ꯂꯨꯄꯥ 1 ꯆꯠꯇꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯄꯩꯁꯥꯅꯤ ꯆꯠꯂꯤꯁꯦ हाय दोस्तों हाय एवरीवन आज मैं बकरी का लेके आई बकरी को अभी चढ़ाएगा बकरी अभी काटेगा खाएगा मुकबांग करेगा नंगी मुक तुम दुगई लोरे नहीं वीडियो तो व्यू व्यू नाई IPS ꯍꯥꯏꯗꯨꯒꯤ ꯏꯕꯥꯏꯅ ꯂꯣꯏꯁꯤꯜꯂꯣ ꯌꯥꯔꯦ ꯍꯥꯏꯈꯔꯦ ꯐꯤꯕꯝ ꯎꯕꯗ ꯎꯏꯃꯥ
matang ꯆꯥꯗꯦ ꯍꯥꯏꯕ ꯏꯆꯦ ꯕꯦꯝꯆꯥꯅ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯇꯥꯡꯗ ꯆꯥꯔꯛꯇ꯭ꯔꯦꯕ ꯆꯍꯤ ꯌꯥꯝꯃꯜꯂꯕꯅꯤꯅ ꯐꯤꯕꯝꯗꯣ ꯌꯥꯔꯛꯑꯔꯣꯏꯕ ꯂꯤꯛꯅ ꯆꯥꯎꯋꯦ ꯅꯠꯇ꯭ꯔꯗꯤ ꯀꯔ ꯏꯆꯦ ꯍꯥꯏ ꯄꯩꯁꯥ ꯀꯥꯔꯛꯀꯅꯤꯀꯣ ꯃꯇꯝꯗꯨ ꯄꯣꯠꯇꯨ ꯈꯔ ꯆꯥꯛ ꯈꯔ ꯂꯩꯔꯁꯨ ꯈꯔ ꯃꯅꯥ ꯃꯁꯤꯡꯗꯣ ꯈꯔ ꯆꯥꯃꯜꯂꯒ ꯆꯥꯎꯑꯕ ꯅꯠꯇ꯭ꯔꯗꯤ ꯈꯔ ꯐꯤꯕꯝ ꯁꯣꯏꯔꯣꯏꯍꯦ ꯍꯥꯏ ꯄ꯭रेशर ꯕ꯭ꯂꯗ ꯄ꯭रेशर ꯀꯩꯅꯣ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏ ꯑꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯒꯤ ꯇꯝꯗꯕ꯭ꯔꯣꯅ $1K ꯋꯥꯟ ꯍꯥꯏꯔꯣ ꯍꯥꯏꯁꯦ ꯕ꯭ꯔꯣ $1ꯁꯨ ꯐꯪꯗꯦꯅꯦꯕꯣ ꯌꯥꯝ ꯋꯥꯏ $1 ꯐꯪꯕꯁꯨ ꯑꯩꯒꯤꯅ ꯀꯣꯟꯇꯦꯟ ꯂꯩꯕ ꯇꯥꯔꯦ ꯑꯩꯒꯤ ꯀꯣꯟꯇꯦꯟ ꯂꯩꯕ ꯇꯥꯔꯦ ꯑꯩꯁꯦ ꯇꯨꯝꯃꯁꯤ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯁꯤ ꯆꯦꯕꯦꯝ ꯏꯕꯥꯅꯤ ꯀꯔꯤ ꯍꯥꯏꯕ ꯆꯦꯕꯦꯝ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ IBS ꯕꯀ꯭ꯔꯤ ꯈꯨꯆꯥꯗꯤ ꯏꯇꯜꯂꯤ ꯕꯀ꯭ꯔꯤ ꯈꯨꯆꯥꯗꯤ ꯕꯀ꯭ꯔꯤꯗꯨꯗꯤ ꯕꯣ ꯁꯦꯝꯃꯒ ꯀꯔꯥꯏ ꯏꯜꯂꯒ ꯒꯨꯔꯨ ꯎꯔꯨ ꯍꯥꯏ ꯏꯜꯂꯒ ꯑꯗꯨꯒ ꯉꯥꯛꯇꯪ ꯁꯟꯅꯥꯕꯗ ꯂꯣꯏ ꯀꯠꯊꯠꯂꯒ ꯀꯔꯦ ꯁꯥ 5-6ꯒ ꯀꯔꯦ ꯄꯤꯁ ꯁꯦꯝ ꯂꯩꯔꯝꯃꯤꯅꯦꯕꯣ ꯑꯩ ꯈꯜꯂꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ ꯃꯥꯏ ꯍꯥꯃꯦꯡꯗꯣ ꯎꯔꯨ ꯍꯥꯏꯂ ꯑꯁꯀꯦ ꯈꯥꯏꯒ ꯍꯥꯏꯕꯗꯣ ꯅꯨꯡꯊꯤꯟꯗ ꯁꯨꯝ ꯀꯠꯊꯠꯂ ꯃꯥꯜꯂꯦ ꯃꯣꯏ ꯍꯥꯃꯦꯡꯗꯨꯕꯨ ꯀꯠꯊꯠꯂꯒ 4-5 ꯕꯥꯟ ꯖꯦꯜꯂꯤꯅꯤ ꯃꯣꯏꯁꯨ ꯂꯣꯏꯇꯧꯅꯕꯅ ꯃꯨꯛꯕꯥꯡꯗ ꯍꯥꯏ ꯄ꯭ꯔꯦꯁꯔ ꯑꯣꯏꯈꯤꯅꯤ ꯆꯦꯕꯦꯝ ꯆꯥꯛ ꯂꯤꯛꯅ ꯆꯥꯔꯣ ꯌꯥꯝ ꯍꯥꯏ ꯄ꯭ꯔꯦꯁꯔ ꯑꯣꯏꯅꯤꯀꯣ ꯊꯥꯎ ꯀꯔꯤ ꯆꯥꯕꯅꯤꯅ ꯌꯥꯝ ꯍꯥꯏ ꯄ꯭ꯔꯦꯁꯔ ꯑꯣꯏꯅꯤꯀꯣ ꯇꯞ ꯀꯩꯅꯣ ꯇꯧꯕꯗꯤ ꯆꯥꯛꯇꯣ ꯈꯔ ꯂꯤꯑꯁꯨ ꯈꯔꯦ ꯃꯅꯥ ꯃꯁꯤꯡꯗꯣ ꯈꯔ ꯆꯥꯎ ꯅꯠꯇ꯭ꯔꯗꯤ ꯕ꯭ꯂꯥꯠ ꯄ꯭ꯔꯦꯁꯔ ꯍꯥꯏꯅꯤꯡꯉꯤꯅꯤ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯤꯕ ꯇꯨꯝꯃꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯃꯣꯔꯅꯤꯡ ꯇꯨꯝꯃꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯊꯝꯃꯕ꯭ꯔꯣ ꯕꯥꯏ ꯕꯥꯏ ꯁꯤ ꯐꯝ ꯂꯩꯅꯦ ꯁꯤꯒ ꯆꯠꯂꯨꯅꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤ ꯇꯨꯝꯗ꯭ꯔꯤꯅꯦ ꯑꯗꯨꯒ ꯐꯝ ꯂꯩꯅꯦ ꯁꯤꯒ ꯑꯩ ꯉꯥꯏ ꯂꯩꯔꯤ ꯃꯥ ꯇꯨꯝꯗ꯭ꯔꯤ ꯃꯥꯁꯨ ꯃꯣꯕꯥꯏꯜ ꯌꯦꯡ ꯂꯩꯔꯦ ꯇꯨꯝꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯗꯣꯏꯅꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩ ꯆꯠꯊꯣꯛꯈ꯭ꯔꯦ ꯅꯪꯒꯤꯗꯨ ꯃꯨꯛꯕꯥꯡꯗꯨ ꯀꯔꯤ ꯑꯁ ꯈꯥꯏꯒ ꯁꯥꯝꯀꯣ ꯕꯣꯂꯤ ꯀꯔꯦꯒ ꯍꯥꯏꯕꯗꯨꯒ ꯌꯨꯝ ꯕꯣꯂꯤꯗꯧꯅ ꯀꯔꯤ ꯍꯥꯏ ꯃꯅꯥꯗꯨꯒ ꯕꯥꯛ ꯀꯌꯥꯅꯣ ꯅꯣꯏ ꯖꯦꯜꯂꯤꯗꯣ 2-3ꯅꯤ ꯕꯥꯛ ꯖꯦꯜꯂꯤꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗ ꯑꯩ ꯅꯦꯠ ꯑꯞ ꯗꯥꯎꯟ ꯑꯣꯏꯔꯦꯀꯣ ꯄꯠ ꯂꯥꯎꯅ ꯇꯠꯈꯤꯅꯤꯀꯣ ꯂꯣꯏꯁꯤꯜꯂꯁꯤ ꯇꯝꯅꯕꯅꯣ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯅꯪꯁꯨ ꯀꯗꯥꯏ ꯄꯣꯊꯥꯔꯛꯑꯣꯗꯣ ꯄꯣꯊꯥꯔꯒꯦꯔ ꯑꯦꯜꯕꯤ ꯇꯧꯒꯦꯔꯥ ꯇꯧꯔꯣ ꯇꯨꯝꯕ ꯌꯥꯗꯗꯤ ꯑꯦꯜꯕꯤ ꯇꯧꯔ ꯇꯧꯔꯣ ꯑꯗꯨꯒ ꯅꯠꯇ꯭ꯔꯗꯤ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯇꯝꯅꯕ꯭ꯔꯣ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ वारे तुमने भाई एक तो खाइसी तो आरो गुम लागसे तुम लो बाय बाय हेरो ऐसा लगे मी तेरो ये कना ना नो खंदे बाय बाय थाजाल बाय बाय हेरे थाजा तुमुइरो नंबो ननावसु बाय बाय हेरे थरूरे थरूरे ओके बाय बाय मैम बाय बाय को मैम गुड नाइट हैप्पी होली हेंग होली सानसे मैम बाय बाय